ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯈꯣꯔꯖꯩꯒꯤ ꯅꯥꯁꯣꯝꯅ ꯉꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯦꯞꯇꯦꯟ ꯃꯥꯔꯚꯦꯜ꯫ ꯐꯤꯂꯝ ꯑꯁꯤ 2019ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯁꯥꯏꯟꯁ ꯐꯤꯛꯁꯟ, ꯑꯦꯛꯁꯟ ꯑꯦꯗꯚꯦꯟꯆꯔ, ꯁꯨꯄꯔꯍꯤꯔꯣ ꯀꯦꯇꯦꯒꯣꯔꯤꯒꯤ MCU ꯍꯥꯏꯕꯗꯤ ꯃꯥꯔꯚꯦꯜ ꯁꯤꯅꯦꯃꯦꯇꯤꯛ ꯌꯨꯅꯤꯚꯔꯁꯀꯤ 12 ꯁꯨꯕ ꯐꯤꯂꯝ ꯑꯃꯅꯤ꯫ ꯐꯤꯂꯝꯁꯤꯅ ꯐꯪꯈꯤꯕ ꯔꯦꯇꯤꯡꯁꯤꯡꯗꯤ IMDbꯗ 10ꯒꯤ ꯃꯅꯨꯡꯗ 6.8ꯒꯤ ꯔꯦꯇꯤꯡ ꯐꯪꯉꯤ, ꯔꯣꯇꯟ ꯇꯣꯃꯦꯇꯣꯁꯇ 79%ꯒꯤ ꯐ꯭ꯔꯦꯁ ꯑꯣꯏ, ꯑꯃꯗꯤ ꯃꯦꯇꯥꯀ꯭ꯔꯤꯇꯤꯛꯇ 64%ꯒꯤ ꯁ꯭ꯀꯣꯔ ꯇꯧꯈꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯑꯦꯅꯥ ꯕꯣꯗꯟ ꯑꯃꯗꯤ ꯔꯥꯏꯟ ꯐ꯭ꯂꯦꯛ, ꯑꯗꯨꯒ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯀꯦꯚꯤꯟ ꯐꯦꯒꯤꯅ ꯑꯣꯏ꯫ ꯐꯤꯂꯝ ꯑꯁꯤ ꯅꯝꯕꯗ $1,152,182ꯗꯒꯤꯅ $135 ꯐꯥꯎꯕ ꯆꯪꯈꯤ ꯍꯥꯏꯔꯤ, ꯑꯃꯗꯤ ꯕꯣꯛꯁ ꯑꯣꯐꯤꯁ ꯀꯂꯦꯛꯁꯟꯒꯤ ꯁꯦꯟꯐꯝꯅ $1 ꯕꯤꯂꯤꯌꯟ ꯑꯃꯒꯤ ꯃꯊꯛꯇ ꯇꯥꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯦꯜ ꯇꯥꯟꯈꯤꯕ, ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯐꯤꯂꯝ ꯑꯃꯁꯨ ꯑꯣꯏꯈꯤ ꯍꯥꯏꯕꯅꯤ꯫ ꯃꯔꯨꯑꯣꯏꯕ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯍꯤꯔꯣꯏꯟ ꯀꯦꯔꯣꯜ ꯗꯦꯟꯕꯔꯁ ꯍꯥꯏꯕꯗꯤ ꯀꯦꯞꯇꯦꯟ ꯃꯥꯔꯚꯦꯜꯒꯤ ꯁꯛꯇꯝꯗ ꯕ꯭ꯔꯤ ꯂꯥꯔꯁꯟ, ꯑꯦꯖꯦꯟꯠ ꯅꯤꯛ ꯐ꯭ꯌꯨꯔꯤꯒꯤ ꯁꯛꯇꯝꯗ ꯁꯥꯃꯨꯑꯦꯜ ꯖꯦꯛꯁꯟ, ꯃꯥꯔꯤꯌꯥ ꯔꯦꯝꯕꯣꯒꯤ ꯁꯛꯇꯝꯗ ꯂꯦꯁꯥꯅꯥ ꯂꯤꯟꯆ, ꯃꯣꯅꯤꯀꯥ ꯔꯦꯝꯕꯣꯒꯤ ꯁꯛꯇꯝꯗ ꯑꯀꯤꯔꯥ ꯑꯛꯕꯔ, ꯁꯨꯄ꯭ꯔꯤꯝ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯃꯗꯤ ꯃꯥꯔꯚꯦꯜ ꯗꯣꯛꯇꯔ ꯋꯦꯟꯗꯤ ꯂꯣꯁꯟꯒꯤ ꯁꯛꯇꯝꯗ ꯑꯦꯅꯦꯠ ꯕꯦꯅꯤꯡ, ꯁ꯭ꯀ꯭ꯔꯜꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯇꯥꯂꯣꯁ ꯑꯃꯗꯤ ꯁꯤꯜ ꯑꯣꯐꯤꯁꯔ ꯀꯦꯂꯔꯒꯤ ꯁꯛꯇꯝꯗ ꯕꯦꯟ ꯃꯦꯟꯗꯦꯜꯁꯟ, ꯃꯤꯅꯔꯚꯥꯒꯤ ꯁꯛꯇꯝꯗ ꯒꯦꯃꯥ ꯆꯥꯟ꯫ ꯃꯍꯥꯛ ꯑꯁꯤ MCUꯒꯤ ꯑꯇꯣꯞꯄ ꯐꯤꯂꯝ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯏꯇꯔꯅꯦꯜꯁ ꯍꯥꯏꯕ ꯐꯤꯂꯝ ꯑꯗꯨꯗ ꯁꯔꯁꯤ ꯍꯥꯏꯕ ꯁꯨꯄꯔꯍꯤꯔꯣ ꯑꯁꯤꯒꯤ ꯁꯛꯇꯝ ꯂꯥꯡꯈꯤꯕ ꯑꯦꯛꯇ꯭ꯔꯦꯁ ꯑꯗꯨꯅꯤ꯫ ꯀꯣꯔꯥꯠꯀꯤ ꯁꯛꯇꯝꯗ ꯖꯤꯃꯟ ꯍꯨꯟꯁꯨ, ꯀ꯭ꯔꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯔꯣꯅꯥꯟꯒꯤ ꯁꯛꯇꯝꯗ ꯂꯤ ꯄꯦꯁ, ꯑꯃꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯚꯤꯂꯟ ꯀꯃꯥꯟꯗꯔ ꯌꯣꯟꯔꯣꯛꯀꯤ ꯁꯛꯇꯝꯗ ꯖ꯭ꯌꯨꯠ ꯂꯣ꯫ ꯐꯔꯦ ꯃꯔꯨꯞꯁꯤꯡ, ꯑꯩ ꯍꯧꯖꯤꯛ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯍꯧꯖꯔꯒꯦ꯫ ꯑꯩꯅ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯆꯤꯊꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛ ꯅꯣꯂꯨꯛꯆꯔꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯁꯔꯨꯛꯃꯛꯇꯗ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯍꯤꯔꯣꯏꯟ ꯑꯣꯏꯔꯤꯕꯤ ꯀꯦꯔꯣꯜ ꯗꯦꯟꯕꯔꯁꯄꯨ ꯎꯠꯂꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯁꯣꯛꯄꯒꯤ ꯐꯤꯚꯝꯗ ꯂꯩꯕꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯁꯤꯗ ꯀꯔꯤꯒꯨꯝꯕ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯃꯍꯤ ꯑꯃꯁꯨ ꯇꯩꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯐꯝꯁꯤꯗ ꯀꯦꯔꯣꯜꯅ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯕꯨꯁꯨ ꯎꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯁꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯔꯣꯜꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯛ ꯎꯕ ꯐꯪꯗ꯭ꯔꯤꯉꯩꯗ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇ ꯃꯍꯥꯛꯅ ꯎꯈ꯭ꯔꯤꯕ ꯁꯛꯇꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ꯫ ꯍꯥꯏꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯀꯦꯔꯣꯜꯒꯤ ꯃꯃꯪꯗ ꯌꯥꯝꯅ ꯇꯣꯏꯅ ꯎꯕ ꯁꯛꯇꯝ ꯑꯃꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ꯫ ꯍꯧꯖꯤꯛ ꯀꯦꯔꯣꯜ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯅꯣꯡꯃꯇ ꯇꯨꯝꯊꯕ ꯌꯥꯗꯦ, ꯑꯃꯗꯤ ꯃꯍꯥꯛꯁꯤ ꯑꯦꯝꯅꯦꯁꯤꯌꯥ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯀꯥꯎꯒꯟꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯤꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗ ꯀꯔꯝꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈ꯭ꯔꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯤꯡꯁꯤꯡꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯀ꯭ꯔꯤ ꯍꯥꯏꯅ ꯈꯪꯅꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯅ ꯈꯨꯟꯗꯥꯔꯤꯕ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯀ꯭ꯔꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯀꯣꯅꯨꯡ ꯍꯂꯥ ꯍꯥꯏꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯁ꯭ꯇꯥꯔ ꯐꯣꯔꯁ ꯀꯧꯕ ꯀ꯭ꯔꯤꯁꯤꯡꯒꯤ ꯃꯤꯂꯤꯇꯔꯤ ꯌꯨꯅꯤꯠ ꯑꯗꯨꯒꯤ ꯀꯃꯥꯟꯗꯔ ꯑꯣꯏꯔꯤꯕ ꯌꯣꯟꯔꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯣꯟꯔꯣꯛꯇ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯃꯥꯟꯗꯔ ꯌꯣꯟꯅꯁꯨ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯒꯗꯤ ꯍꯤꯗꯥꯛ ꯆꯥꯕꯅ ꯐꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯀꯃꯥꯟꯗꯔ ꯌꯣꯟꯅ ꯀꯦꯔꯣꯜꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯄꯋꯥꯔꯁꯤꯡ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛ ꯇ꯭ꯔꯦꯅꯤꯡꯁꯨ ꯄꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯦꯔꯣꯜ ꯃꯁꯥꯃꯛꯁꯨ ꯁ꯭ꯇꯥꯔ ꯐꯣꯔꯁꯀꯤ ꯃꯤꯂꯤꯇꯔꯤ ꯄꯔꯁꯣꯅꯦꯜ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯌꯣꯟꯔꯣꯛꯅ ꯀꯦꯔꯣꯜꯕꯨ ꯁꯨꯄ꯭ꯔꯤꯝ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯃꯅꯥꯛꯇ ꯊꯥꯔꯝꯃꯤ꯫ ꯀꯦꯔꯣꯜꯅ ꯁꯨꯄ꯭ꯔꯤꯝ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯃꯅꯥꯛꯇ ꯆꯠꯇ꯭ꯔꯤꯉꯩꯗ ꯀꯃꯥꯟꯗꯔ ꯌꯣꯟꯅ ꯀꯦꯔꯣꯜꯗ ꯁꯨꯄ꯭ꯔꯤꯝ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯈꯪꯍꯜꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯁꯨꯄ꯭ꯔꯤꯝ ꯏꯟꯇꯦꯂꯤꯖꯦꯟꯁ ꯍꯥꯏꯔꯤꯕꯁꯤ ꯀ꯭ꯔꯤꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯁꯤꯜꯂꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯀꯛꯅꯕ ꯁꯛꯇꯝ ꯂꯩꯇꯦ꯫ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗ ꯇꯣꯏꯅ ꯅꯤꯡꯁꯤꯡꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯁꯛꯇꯝꯗ ꯁꯨꯄ꯭ꯔꯤꯝ ꯏꯟꯇꯦꯂꯤꯖꯦꯟꯁꯄꯨ ꯎꯒꯅꯤ꯫ ꯍꯥꯏꯕꯗꯤ ꯁꯨꯄ꯭ꯔꯤꯝ ꯏꯟꯇꯦꯂꯤꯖꯦꯟꯁ ꯍꯥꯏꯔꯤꯕ AI ꯑꯁꯤꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯈꯜꯗ ꯂꯩꯕ ꯁꯛꯇꯝ ꯈꯨꯗꯤꯡꯃꯛ ꯂꯧꯕ ꯉꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛ ꯀꯦꯔꯣꯜꯒꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗ ꯑꯁꯤ ꯁꯨꯄ꯭ꯔꯤꯝ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯨꯄ꯭ꯔꯤꯝ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯌꯥꯝꯅ ꯇꯣꯏꯅ ꯎꯈꯤꯕ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝꯗ ꯎꯔꯝꯃꯤ꯫ ꯁꯨꯄ꯭ꯔꯤꯝ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯒꯗꯧꯔꯦ꯫ ꯁ꯭ꯀ꯭ꯔꯜꯁ ꯍꯥꯏꯅ ꯈꯪꯅꯕ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯅ ꯄ꯭ꯂꯥꯅꯦꯠ ꯀꯌꯥꯗ ꯂꯥꯟꯗꯥꯁꯤꯟꯗꯨꯅ ꯄ꯭ꯂꯥꯅꯦꯠ ꯀꯌꯥ ꯑꯃꯕు ꯄꯨꯡꯇꯨꯝ ꯇꯨꯝꯍꯟꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯂꯧꯅꯤꯡꯕ ꯁꯛꯇꯝ ꯂꯧꯕ ꯉꯝꯃꯤ꯫ ꯃꯈꯣꯏꯅ ꯀ꯭ꯔꯤꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗꯁꯨ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯁ꯭ꯀ꯭ꯔꯜꯁ ꯍꯥꯏꯅ ꯈꯪꯅꯕ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯕꯨ ꯇꯨꯝꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯀꯦꯔꯣꯜꯅ ꯍꯪꯂꯛꯏ, ꯑꯗꯣꯝꯒꯤ ꯁꯛꯇꯝꯁꯤ ꯑꯩꯅ ꯎꯈ꯭ꯔꯕꯒꯨꯝ ꯈꯪꯈ꯭ꯔꯕꯒꯨꯝ ꯐꯥꯎꯏ꯫ ꯑꯗꯣꯝꯒ ꯑꯩꯒꯒꯤ ꯃꯔꯛꯇ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ? ꯑꯗꯨꯕꯨ ꯁꯨꯄ꯭ꯔꯤꯝ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯅꯊꯧꯗꯅ ꯄꯨꯛꯅꯤꯡ ꯆꯪꯉꯨ, ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯀꯦꯔꯣꯜ ꯑꯃꯗꯤ ꯀ꯭ꯔꯤꯁꯁꯤꯡ ꯑꯁꯤꯅ ꯀꯃꯥꯟꯗꯔ ꯌꯣꯟꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯁꯨꯠꯁꯤꯡ ꯁꯦꯠꯂꯕ ꯇꯨꯡꯗ ꯁ꯭ꯀ꯭ꯔꯜꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯀꯃꯥꯟꯗꯔ ꯌꯣꯟ ꯔꯣꯛꯅꯁꯨ ꯃꯍꯥꯛꯀꯤ ꯇꯤꯝꯗ ꯍꯥꯏꯔꯛꯏ, ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁ꯭ꯀ꯭ꯔꯜꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤ ꯑꯃꯕꯨ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁ꯭ꯄꯥꯏ ꯑꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ
upai ama natragana upai amana misak adubu thadokadabani asumna haibaga loinana commander yona mahaki timda Skrulls singi maramda hena sugaina taklami asumna makoi punamak Skrulls singi planet aduda yausilakle Minervana yamna kupna mafam duda kari leibagi haina scan tawrakpada Skrulls khara leiribadu ure adubu makoina madubu Skrulls ni haibadi khangbanate asumna Carol na su nakal amada Skrulls singi spy oiriba nupa adubu thinabagi damak lakle matam aduda Carol gi timga Skrulls singa thingnakre makoina su Skrulls singda attack tawunabagi damak sem sakre Minervana su Skrulls sing sida nomoina kapkadabagi tawrakpa matam asida makoigi tim gi miyoi amana mahakpu khamkre adubu Minervana chingnamanbadagi amuka hana scan tawruba matamda mahakki manakta lepliba misak asi makoigi tim gi miyoi natte Skrulls amani haiba khangbadagi makoi ani yamna kanna khut tuknakre amade Minervana Skrulls asibusu hatokre Skrulls asina hek sibaga mahaki asengba saktamda onthorakle nakal amadasu Carol na marum amada miyoi ama lotuna leiba ubadagi miyoi asikri amara haiba khangnabagi damak code number ama hairakle mahaka chap manana miyoi asina su code number ama hairakle aduga hojik thoklakliba nupa asi Skrulls singna phajinduna makoigi spy oina sizinariba misak adu oirami nakal amadasu Skrulls na commander yon gi timda khut thana bo hotnarakpadagi Minervana Skrulls asibu kaptuna hatkre Skrulls asina sikibaga mahaki asengba saktamda ulaklabanina commander yon gi timnasu makoigi thingnaribasi Skrulls singni haiba khanglakpadagi nakal ani gi marakta yamna akan makut thonakre asumna makoina Skrulls kaya amasu hatkre matam asida Carol dasu commander yon na pau phaurakpadagi Carol nasu mahaki manakta famliba nupa asi kri amanatte Skrulls amani haiba khanglaklami adubu mahakna kari mata tawba nangdringaida Skrulls asina Carol bu mangak samda electric shock pisilami nakal amada commander yon gi timgasu Skrulls singsiga yamna akan ba fight tonari mafam sida Skrulls kaya amasu sire nakal amada Carol bu electric shock pikriba misak asi Skrulls punamaki luchingba talos oiramle Carol na talos ta matau kamdawna nahak na krigi kot khanglam libanu haina hanglai talos na khumlai nangna yamna thuna karigumba khara tawjingaida aina nangi thawai hana lauthokpatai sumna hairaga amukasu electric shock pisinduna Carol bu wan thahalabadungda talos na Carol bu mahaki sipta puraga satkre amadi talos na Carol gi brain memory bu scan tawrami asumna Carol gi memory bu scan tawba matamda Carol asi US Air Force ki fighter pilot amani haibasi khangbangamle mafam sida Carol gi best friend Maria Rambo busu uba phangi makhoi animak punna US Air Force ki fighter pilot ngatani asumna mahaki memory sing asibu asum scan tawrakpa matamda Carol na angang oiringai matamda thokiba thuduk singsu loinamak uba phanglami angang oiringai digi mahak nupa singna sanaba masana singda yamna hena thawai yaurei asumna oirakpana mahak tapna fighter pilot ama oirakibani haibasu khangbangamle aduga Penchos Barda mahakna isai saktuna matam lenkiba Maria Rambo amadi mahaki masaga punna makhoi ahum imung manung amagumna laiminaba masigi sumathakta Carol gi mamangda yamna toina uba nupi adusu Carol ga punna laiminaba urami nupi asigi maming Dr. Wendy Lawson kawi mahak puni Skrulls singna thiraklibase mafam sida Dr. Wendy Lawson gi Goose koba Flarkan amabusu uba phangi Flarkan haibasi aikhoigi prithibida leiriba haudong sing asiga masak mawung amadi lichat yamna manaba alien creature amani Flarkan asina film asigi makha taba warida yamna achoba role ama laurakadoribani asumna talos na Carol amadi Dr. Wendy Lawson gi hek leiriba location punamak khangnaba hotnarami matang asida film gi ahoba sarukta Carol gi mamangda ukiba saktam adusu mafam sida uba phangi adubu talos na makhoigi location khangba ngamdringaida Carol wakal tarakpadagi mafam dudagi nanthораktuna talos amadi Skrulls singda attack torakle Carol na talos ta nakhoina aingonda kari tawkhrabage aigi brain da kari hapsinkibage amadi nakhoina pamlibasi karinu haina sakhalaklami talos na aikhoina nangonda karisu tawkiba leite aikhoina supnagi Dr. Wendy Lawson amadi light speed engine gi location khangnaba hotna kiba khaktani haina khumlai Carol na hairi nakhoina hairiba Dr. Wendy Lawson do aina masak khangde matamdu da talos na asumna khumlai nangna mahakpu masak khangdragadi karigi nahakki memory da mahakpu aikhoina uba phanglibanu matang asida Skrulls singna Carol gi manakta changsilaktuna Carol da attack tawba horakpadagi makoi masel gi marakta yamna kanba fight tawkhre adubu Carol gi makhutta Skrulls singna mahaki cosmic energy adubu control tawnabagi damak karigumba posak ama option kibana Carol na makhuttagi cosmic energy kapthokpa ngamlamde asumna Skrulls sing amadi Carol yamna kanba fight tawnarakpadagi mahaki makhutta upsilamliba posak ase nanthokpa ngamkhre asumna makhogi fight asina maram moiraga spaceship asi amang ata thokpa horaklami amadi mafam dudagi alien Skrulls sing su loinamak paithoknakre khara amana escape pod singda changchinakre Carol su escape pod ama sizinarga spaceship tudagi paithorakpada mahaki pod adusu amang ata thokre asumna amang ata thoklaba mahaki pod adu manak nakpa planet amada tasinduna video parlor amada crash tawkhre aduga hojik Carol na tasilakliba planet asi aikhoigi earth tani haibadi mahaki home planet tani
aduga film asigi matung ina aikhogi art asibu planet C53 haina kawi hojik numidangi matamni Carol na mahaki team da pau phauna na ba yamna kan hotnadi adubu line amata fangdabadagi mahak mapalda thokdakle aduga mafam duda leramba security gi miyoi amada Carol na mahakri star force amani mafam sigi security in charge asi nahakla haina hanglei security asinasu mani haina khumlei Carol na hanglei mafam sidagi arapada pau phauna ba yaba mafam du kadai danu aigi universe transmitter asi yakhidramale haina hanglei mahaki wasing sitabada security asidi ngakpada loikre aduga mahakna Carol da manak nakpa phone booth amagi leifam taklami Carol su security asida thank you hairam laga thokre mathangi sinda ayuki matamda spaceship kai kibana maram moiraga aikhogi prithvi asida tasilakhraba skrull sing adusu samudradagi kakhlakle aduga samudra mapalda leramba nupi kharagi saktam lauraba tungda Carol bu fangnaba thigedabani haina hainarami Carol nasu mahaki kudangda yawriba transmitter aduga phone booth aduga connect tungnaraba tungda commander yongi mafamda mahak prithibida haibadi planet C53 da leire aduna mahak pu yamna thuna lawba lau haina khanghankhre commander yon nasu Carol bu pung kunithoi gi manungda soidana maki lawba laklage matamdu fawbadi mahak mafamduda makoi bu ngairamnaba khanghalakle hojik Carol gi manakta agent Nick Fury amadi atopa agent singsu laktuna Carol bu wahang pawhang tawrami Carol na mahak asi kri star force dagi skrull sing bu hat namagi damakta lakibani haina pawkhum pirami adubu Nick Fury na Carol gi wafam sing adubu bahap taba ngamlamde matam dumakta da skrull amana miyoi bagi saktam lawraga makoide attack tawsilakpadagi Carol nasu skrull adubu tanakhirami skrull adunasu train dagi kumthakraba nupi amagi saktam lawraga train manungda phamduna leikre adubu Carol na skrull adugi masak khangbadagi train manungda makoi ani yamna akanba fight chathakre asumna makoi ani gi fight asida skrull adudagi memory device ama taraklami hairiba memory device aduma Carol gi memory device oiri Carol na device adu bukhulami asumna mafam sidagi skrull adusu nanthokuna senkhre Carol na mahak puthiba fangkhidre makoibu agent Nick Fury amadi agent Coulson nasu tanaraklibani matamduda agent Nick ta agent Coulson na call tawraklami aduga mahak video parlor da leire sarbu kadai da leibibano haina hanglakpadagi Nick nasu mahak lakminariba agent ase skrull amani haiba khanglakpadagi car manungda makoi anisu fight tongnarakle fight asida mahaki car adusu accident thoklami accident asida skrull adusu shirami aduga Nick su mahaki mitpanda soklami nakal amada Carol na mahaki memory device adubu check tawrakpa matamda Pentecost bar haiba location ama taklaklami hairiba bar asigi maramda Carol na cyber cafe ama dasangduna computer da search tawrami hojik mahakna leiriba mafam se Los Angeles tani mahakna cyber cafe asigi mamangda newspaper ama paduna leiringaida nupa ama laktuna ma bulaknarami adubu nupa asina mahaki bike amadi helmet thamlamlaga sangkibagi kudongchaba lawraga Carol na mahaki bike adubu thawraga Pentecost bar tamna satkre nakal amada Nick nasu skrull asigi asiba hakchang adubu lepta puraklami mafam duda Nick ki senior officer Keller su laklami amadi hiram asigi matangda yamna kupna thijinnabasu senior officer Keller na Nick ta sinarami masigi su mathakta pangthokadoriba thabak asi yamna lona kanasu khanghandana pangthoknabasu Nick ta yamna cheksinna sinarami adubu Nick na thokraba matungdadi Keller saduna laklibasi Talos ni haibasi mahaki wahi wata amadi mahaki mawung matawdagi aikoina su khangba ngamle Carol su Pentecost bar yaurabada mafam duda mahak mamang matamda lakrabagum phawrami tasengbagi di bar asida mahak lakrabani adubu amnesia na maram moiraga mahakna mahaki haukraba thawdoksing amata ningsingba ngamdabani bar asida mahakna jet plane gi photo amasu urami matamduda bar adugi mapuna karamba drinks pambibanu haina Carol da hanglei Carol na bar mapu asida jet plane gi photo asi kadai dagi kaplubanu haina hanglei bar mapu asina su airport dagi kaplubani haina khumlei aduga hojik mafam sida agent Nick su laklami Nick na su mamit makna skrull ukhraba maramna Carol bu skrull oiramgadra haina chingnarami amadi Carol na su skrull na Nick ki saktam lawraga lakpa oiramgadra haina chingnabadagi amana amaki mafamda skrull natti haibagi kudam piyu haina hainarami makoi ani gi mawung ase film yenglibai khoina su yamna nokningba haibadu oi asumna hojikti Nick amadi Carol makoi ani punduna air base amada laklami lambida Carol na mahak ase star force ki superhero lanmi amani haina Nick ta masak taklami Nick na skrull singsna Dr. Wendy Lawson dagi pamlibasi karino haina hanglei Carol na Dr. Wendy Lawson na light speed engine ge formula puthoki hai madu pamliba oiramgani haina khumlei Nick na muk hanglei nahakna pamlibasi na karino Carol na hairei skrull singsna puna mapupungtum tumna manghandringaida makoi butingbasini asumna makoi ani air base aduda yausilakle mafam asida agent Nick na security singda mahaki card utlaga masak taklabatungda makoi anibu security singna room amada puraklami room asigi manungda yamna chawraba store room amasu makoina urami store room asida masing yamlaba file kaya su lerami file singdugi marakta Dr. Wendy Lawson gi file singsu makoina thengnerami amadi mafam sida ngasai skrull singna Carol gi memory dagi thengnakiba goose haiba flurkan adusu lerami Carol na Dr. Wendy Lawson gi file singdagi light speed engine gi formula ibasi adu thengnerami adubu light speed engine gi thabak ase thingjinkhre haibasisu
चे asidagi Carol na khangba ngamle matamduda nikna kri londa iba notsing puthokduna Carol da utlami notsing asi uraga Carol na su Dr. Wendy asi prithvi gi miyoi amanatte mahakri amani haibasi khangba ngamlakle nikne su Dr. Wendy losan na kanam ta gya ba yaudana jet plane amata pilot amaga loinena light speed engine adubu puraga sat kinaba hotna kibadagi crash tawkibani maram asidagi light speed engine adubu Dr. Wendy losan na lana season na naba hotna kiba oiramgadra haina mafam sigi security sing na mabu jingna kibani aduga 1989 da haideba light speed engine adu su mang takre haina madugi photo Carol da utlag hairi Carol na matamdu da Dr. Wendy losan gi pilot oi kiba misek tu kanano haina nikta hanglei nikna khumlei taseng namak pilot adu kanano haibadi aisu khanghodre adubu Maria Rainbow ko pilot amanadi khanghawi hairaki haina Maria Rainbow gi photo Carol da utlag hairi masigi matungda call ama lakpadagi nikna mapal da thokluge ngahak leramu haina Carol bu thamlamlaga thokre Carol na file adu sum yenglakpa matamda Maria Rainbow Dr. Wendy losan yawba photo amasu thingnare masida Carol na yamna henangak libadi photo asida Carol masamaksu yawramba thingnare matang asida Carol na mahaki hawkraba thodok matek amakak ningsinglakpadagi commander yon gi mafamda call tawraga Dr. Losan kri amani aduga planet C53 asida mahak plane crash amada sikre haiba aina khangle masidagi henba na khoina ingonda kari lotlibagi haina hanglei masida commander yon nasu Dr. Wendy Losan gi maramda aina planet C53 dagi report amakak phangki report aduda mahak sikri amani aduga mahaki asengba maming Marvel kawi mahak energy source ki maramda experiment tawkiba scientist amani haina dipalami masidagi henba isu karimata khangde haina Carol da haidaklami aduga Carol na mahaki mamangda yamna toina uriba nupi adu Dr. Wendy Losan masamakni haibasisu khangba ngamle matang asida airways asida nikki senior officer Keller sulaklami adubu nik amati Keller wari sanarakpa matamda nikna mahaki manakta laklibasi mahaki senior officer Keller nate mahaksi scroll amana Keller gi saktam lawruka lakpani haibasi nikna khangba ngamlakle masidagi nikna wari khara sanaramlaka kadar tawduna mahak mafam judigi thoklakna bohonai adubu Keller gi saktam lawriba talos na nikpu thinglami talos na nikpu hatpa nangdringaida Carol thoklaktuna talos ta attack tawsilami aduga agent nikpu plane amagi manakta puraklami makhoina plane adu pairakpa matamda goose su plane adu da yawraklami hawjikti Carol na su goose pu masak khanglakle masigi matungda Carol na nikta mahakna file amadagi phanglakiba photo adu piraklami photo adu ubadagi nikna su Carol ga Dr. Wendy Losan ga punki haibisi khangle adubu Carol na di mahaki hawkraba thodoksin mapung phana ningsingba ngamdabana thokriba pumba khangnabagi damak Maria Rainbow gi manakta sasi haina nikta khanghalli nakal amada kri singi luchingba Ronan na holographic call gi matengna commander yon roki mafamda Skrulls single lanthingna kri khara mathwai thakibagi damak chairami amadi athoba matamda Carol bu fangnaba thiyu haina akan bu afam thamlami Carol amadi niksu Maria Rainbow gi manakta lakle Carol na Maria Rainbow amukta unajage haina Maria masamakta hairakpada Maria gi masanapi Monica Rainbow na ima Carol anti lai haiduna harauna sensilaktuna Carol da konsilai Monica na makhata rai mayam nadi anti na haksi sikre hainai adubu aina anti siramloi anti soidana hinglam kigani haina thaji hairei adubu Carol di amnesia na maram moiduna mahaki best friend amadi Monica bu su masak khangba ngamdabadagi nahakna hairiba misaktu aina te ibema haina Monica da hairei Maria Rainbow su Carol gi manakta sangsilagle asumna imung da makhoi punna phaminna duna wari sanarami matamdu da Monica na Carol da anti aikhoi da nahaki pochei khara lei ai madu puthuraki haina sangkhre Carol na nik pusu Monica gi mateng khara pangbiu haina thajin khraga Maria amadi Carol makhoi anikha wari sanahawi Maria na Carol da nahak pu haukiba karimata ningsing mathoktrabara haina hanglei Carol na su karigumba khara di ningsing bagum tawi adubu asengba asumba singdu karinu haiba aina ningsing bangamdre haina khumlei Maria na Carol da makhoi anigi haukraba punchiki wari singlirei makhoi na fighter pilot oimina kiba amadi Dr. Wendy Losan ga makhoi ga thingna kiba mahaka thabak tawmina kiba hairiba wari sing asi Maria na Carol da lirei tasengna Carol amadi Maria unaki da sahi taruk lom phasilagle Maria na di Carol bu warauri sahi taruk asida Carol na mahaki imung manung amagumna leiminaramba mahaki best friend Maria amadi macha Monica bu kauthukuna satki haiduna yamna pendana ngangjerami Monica na so makhoi ga punna kamina kiba Carol gi photo sing puthoktuna utlami photo sing du yenglaga Carol momo nokcherami matamdu da kanagumbana Maria gi yum gi thong thilaklami adubu Carol na singna badagi thong adubu mahakna hangduklaba matamda Maria gi yumlon na bada leiba nupa ama oiramle adubu tasengbadi nupa asi Skrulls amani mahakna Maria gi yumlon na ba miyoi amagi saktam lobani haibisi Carol na dikhangi asumna makhoi ga Skrull asiga wari saringaida imungda talos leramle mahak makuta khulai amata paidana leramle Carol amadi nikna mangonda attack tawgi tawi adubu talos na amukta ngaiko nahakna nahaki marupki yum asibu pungtum tumhandringaida aigi wasi amukta ta kho haina makhoi anibu khamlami talos na hairei nakoi na aigi khwaidigi faraba miyoi kun hatokhrabani adubu ai maduda karisu khandre aina plane crash tawphomdagi recording ama fangki maduda nahaki khonjel su yauki masi amukta hana takisi Carol na mapalda leiriba nahaki miyoi asisu kausilau haiduna makhoi punna ka manungda talos na pirakpa recording asibu thaduna taminare aduga wari ase flashback oina ikoida mayek sengna ulei sin asida light speed engine puraga Dr. Wendy Losan jet plane amada satkinaba hotnari aduga Dr. Wendy ge pilot oiribasina Carol masamakni matamduda makhoigi tungdagi jet plane amana makhoide attack tawsilaklami Carol na makhoide attack tawrukliba sigi maram hanglubada Dr. Wendy Losan na makhoina pamlibasi ai amadi aigi thabak asini haina khumlei asumna
Carolna jet plane asibu yamna haisingna thongnabu hotnarami adubu mahaki jet plane asi control toba ngamdabadagi laimaida crash tawkhre matam aduda Dr. Wendy Lawson dagi blue machugi e thokpa Carolna urami madu ubada Carol yamna ngaklami amadi Dr. Wendy Lawson bu jet adudagi Carolna lawthoklami matam aduda Dr. Wendy Lawson na mahaki maming Dr. Wendy Lawson kaude mahaki maming asengba Marvel kawi aduga mahak asi halak kauba planet amadagi lakpani haina Carol da haidaklami hawjik mahak pu tanarakliba phatraba miyoising asina Dr. Wendy Lawson haibadi Marvel na yamna wana semjakiba light speed engine adubu fangkidringeda mahakna light speed engine asibu thugaina bu hotnaba matam asimaktada kanagumba amana Marvel bu nungmai na kaptuna hatok pikre masidagi Carol na Marvel na pairamba nungmai adu khunduna aim tawraga leikre matam aduda mahaki manakta commander Yon Rock changsilagle aduga Carol da hairei ai nangbu hatningbagi apamba leite Carol na sukhumlei minute ani gi manungda mafam asida forces sing laklagani matam aduda nanggi lila punamak losilagani mahakna sumna hairakpadagidi commander Yon Rock na su Carol bu hatna bu honaraglami adubu Carol na ngaiko nangna pamlibasi energy source asinatra asumna hairaga energy source asibu nungmai na kaptuna thugaikre asumna energy source asibu thugaiba matamda masidagi thadorakpa energy punamak asi Carol gi hakchangda chupsinkre amadi mahak wanthaduna takre matam asida mahak sidri haiba khangbadagi Minervana mahak bu hatna bu honarakpada commander Yon na Minerva bu thinglami Minervana hairei hawjikti energy source asisu mang takre karimata limhodre adubu commander Yon Rock na hairei energy punamaktu nupi asida changkre maram asina mahak pu aikhoiga loinana pukhrase mataw asumna light speed engine gi energy sing chupsin khibasina maram modaga Carol da superhero amagi sakti singbudi fangki adubu nimit asidagi hawraga mahaki memory punamak mangkibani haibasi sin asidagi aikhoina su khangba ngamle asai makai film hek hawrakpadagi Skrull sing asibu Carol na yamna fatana uraklibasi lalamle tasengna mak phatribasi commander Yon Rock na luchingba Kree sing asi uramle Carol da fangliba power sing asina maram moiraga Kree sing asina mahakpu khulai oina sizna boiramle haide bu afam asibu Carol Danvers haibadi Carol na thajaba ngamjri maram asina mahakna Talosta nakoina ngangliba punamak tuminamba ngangtani haina hanna hana hairaklami Talosna makha tarei nahakna ngasi fawbada aranba miyoy singidamakta mateng panglagli nahakna su khanglabaduni Yon Rock na Marvel bu hatkibani maramdi Marvel na Kree singidamak phanaba khalluriba pumbase arembani haibase masamakna khangjarakibani mahakna puthokiba light speed engine duna maram moiraga Kree singna thiba phangloidaba mafamda aikhoibu pukinaba mahakna hotna jarambani mahakti tasengnamak aikhoigi damakta mateng kaya pangbirambani masi khangmadagi Yon Rock na Skrull singi planet sing adubu mapung phana mangta khankibani hawjik Marvel na aikhoigi damakta thingnaram liba lanfam masida nahakna su aikhoigi mateng pangbiyu Carol na hairei aina light speed engine ado thugaiduna manghankhrabani Talos namuk hairei nahakna thugaikhribado supnatagi engine adu khaktani energy source adudi kanana su thiba phangloidaba mafam amada spaceship amada ngasi su leiri nahakna madugi location thibada aikhoigi mateng pangbiyu Carol namuk hanglei energy source ado phanglaba matungda nakoina miyoiba singbutum na hatkadoribra Talos na yamna tapthana khumlei aikhoina pamlibase energy source adu nate supnatagi aikhoigi damakta yum amakhak darkar oiba khaktani Yon Rock na aikhoigi planet adubu mapung phana manghankibana aikhoina aikhoigi yum oinabagi damak anoba planet ama mathautai Kree na maram oiraga aikhoi animakta khudongthiba kaya ama su thokre adubu nahakti Kree ama natte aduna aina haribase nahak amakta yabiyu masi haibadagi Carol na hairei ai kanano haibasigi maramda nangna kari khangbage aihak isana isasi kanano haiba khangdrabasida nangna aigi maramda kari khangbage magi wase tabadagi Maria na khumlei nahak matam chupada asumbagi damakta lanthingna kiba Carol Danvers ni aduga nahak aigi best friend ni aigi ima sakna amadi pilot ama oina aigi matam chupada loina kiba thongna leiraba lanmi amani aina haribasi nahak khanglabra asumna matam kuidabagi tungda Maria amadi Carol yamna nungsinana chetna konarami masigi matungda makoi punna space ta lotna leiriba Marvel gi lab tu da satnabagi damak wari kaya ama su sanakre mafamdo yongnaba satpada Maria gi jet plane adubu spaceship ama oina sizinaba yanaba Skrull scientist amana jet plane asibu semjillagi haina hairakle Carol na su Yon Rock na mahakpu thiba laktringeida Marvel gi lab adu yognaba hotna si haibadagi Skrull scientist aduna Maria gi jet plane adubu semjinkre satkadoriba khongsat asida Carol na mahaki best friend Maria bu mahaki co pilot oibinaba haijarami ahanbada Maria na madubu yaramde adubu masanapi Monica na su yamna kanna takpadagi Maria na su Carol gi wafum adubu yare asumna makoina mission asibu salamdagi matamda Carol Danvers na Monica bu mahaki mathawna faba asigi damakta thagatlami mahakna hairei nahakumba masa ama fangjabase nahaki imagi kaya damara buk faribana matam asida Monica na su Carol da mahaki jacket adu pirei adubu Carol na madu nangi nanakta thamu madugi mahutta ai nangondagi mateng amata lawge Kree singi damakta lanthingnabada ai ase yamna boring chure aduna ngasidi anoba mission asigi damakta aigi suit asigi phajaba masu nangna khanbiyu Carol na set liba suit asi Kree gi yamna advanced technology sizinaraga saba suit amani asumna Carol na haibagi matung ina mahaki suit masu asibu Monica gi frit yawba logo amagi machuga mananaba semlami mathangi sinda aithoigi planet C53 asida commander Yon Rock lakle aduga mahakna Maria gi yumda changlakpa matamda Carol ga thingnare adubu mafam sida leiramliba Carol asi Skrull na saktam lobani haiba khangbadagi commander Yon Skrull asibu hatuklami aduga Skrull asi Talos ka lakmina kiba scientist adu oirami matam asida
कमांडर योना क्री सिंगी लुसिंगबा रोनानदा स्क्रल सिंगसी प्लानेट C53 दा लेरमले थुना लाउ हाइना कौख्रे रोनाना सु स्क्रल सिंगबु तुमना हातनबा कमांडर योनदा याथंग पिख्रे नाकलमदा केरोल गी टीम सु मार्बल गी लेपता लाकले जेट प्लेन असिगी मनुंगदा गूस हाइरिबा फ्लरकन असिगा निक्का पुना लेमिनरिबा सिदा तालोसना फ्लरकन अदुदगी लापना लयु हाइना निक्ता खंगलई गूस हाइबसी इसम संबा हौदुंग अमा नते हाइबसी तालोसना दिखंगी अदुबु मागी वासिदा निकना थौसारुबा लेते निकना दि गूस पु यामना लुना थौजरमी मतंग असिदा मारियाना तालोसता नखोइना मियोय अमा हेक्तगी सक्लोन लौबा ngambra haina hanglei talosna su ngami adabu aikoina saklon lawgadoriba misak adu aikoina hana uba amadi mathau tai loinana madugi damakte su aikoida yamna akanba training mathau tai hai masida nikna yamna karan dana khumlei nahak upu kangthol onbadi ngambra aduga nahak hodung onba kang onbadi ngambra haina film asida Nick Fury gi phagi pupu dialogue sing ase tabada yamna nungaiba nukning ba haibadu oi Carol na hai nakoina khoina ngangning bada ngangbagi thabak to amuta lepiro masigi matungda makoi space ta yawrakle haibadi prithvi gi gravity gi wangmoda makoi yawrakle amadi marble gi lep adu yawgadaba खजिकता ngaire talosna mafam sida soidana marble gi lep adu leramgani haina haibada nikna mafam sida kaisu leiba uri hairei adubu Carol na mahaki khudang da yawriba transmitter asibu siznaraka marble gi lot na leiriba lep adubu makoi mayam da uhalle tasingna makoi gi mamang da yamna chawraba marble gi lep adu leiramle asumna makoi marble gi lep adu gi manung da changsilakle lep asigi manung da ball ama taba talosna urami aduga mafam du da light speed engine gi energy source oiriba tezerek adubu su makoi na thingnarami mafam sida angang singi oiba pochai haibadi sanapot kumba kharasu Mariana ubadagi Dr. Lawson na angang singi pochai singsidhi kari da sizinaribano haina hanglami asumna box amada tezerek adubusu hapsin kre loinana sakap ama leiribasi ubadagi Mariana mafam sida kana gumba miyoi amasu lei haibasi khangle matam asida talos na yamna hauna khongluba matamda spaceship asigi manungdagi Skrulls kaya amasu thoklakliba Skrulls sing asigi manungda talos ki nupi amadi macha singsu yawrami haujikti talosu mahaki family ka thengnaba phangjare loinana Marvel na Skrulls sing asibu mahaki ship asida changjafam pirambani haibasi Carol gi team na sukhangle masidagi Skrulls sing asina tezerek ki damak tamapom sida lakhi banate haibasi masu khangle talos ki nupi na hairei aikoi su kari tawgadabano khangkide Marvel na aikoi da thokning ba thoklabasu signal thaganu kariguma signal tharagadi kri sing na aikoi gi leifam khangki gani hairami talos na khumlai Marvel na hairam lebado achumba wani adubu talos ki nupi na Carol Nick amadi Maria bu ubada ki ba phawrami talos na mahaki nupi bu ki ganu makoi se aikoi gi yekna banate aikoi gi marupni makoi gi mapal dagi ni aining isi mafam sida lakpangam libase haina mahaki nupi bu thimjilami Carol na su aikoi na khoi gi yekna banate tasing namak na khoi gi maramda singna khanglu dabagi damakta ai soikre haina yamna ningam dana haijarami talos na Carol da hairei Carol masilan fam amani lan asida aigi khut ase itana masu sangkhrabani adumoinamak aina aigi mangkhraba imung manung phangjare adubu haujiksu Skrull lising kaya makoi gi imung manungga kainaribani makoi bu suningtamna makoi gi imung manungga punchilhangadabani matang asida Skrull angang amana mahakna game sanabagi score yamna wangna fanglibadu Carol da utlami matang sida commander yon rock amadi mahaki kri lanmi singsu Marvel gi lab asida yausilagle aduga leiramliba pumbu phajinkhre commander yon na Carol gi power sing asibu su control tawsilaga Carol bu namduna supreme intelligence ki manakta tharami mafam asida supreme intelligence na Carol da prithvi da satlubadagi haukhraба nangi punsigi wari sing du ningsing bangam lenatra Carol na aibu yamna thuna thadu natragadi mafam ase pumtum gani hairei supreme intelligence na khumlai nangna sauraga kaidaugi haibano nangonda seliba sakti singdu aina pibani Carol na khumlai nakoi kanana su aigi sakti ase aingonda pibanate haujikti ai nakoi kanamta gi wa tararoi nakoi na aigi ifamda minambani nakoi na aibu aigi imung manunga amadi aigi marup mapang singa kaina hanbani asumna Carol na supreme intelligence ta attack kayarak tawi adubu supreme intelligence na loinamak ngakthukuna Carol bu mathongna hanthanabaги damak mahaki punsida nangkiba maithibu khudingmak tubu Carol da uhallami adubu Carol na masana masabu mathongna hapsaduna supreme intelligence ki manaktamna attack tawnabagi damak changsilakle supreme intelligence na mahaki areba sakti punamak puthokduna Carol bu thingna bu hotnai adubu Carol Danvers su hanbalaitana changsilai asumna hojikti Carol gi power na kansilakpana supreme intelligence ki AI system da akaiba lakle loinana Carol masana masabu nanthoraktuna hojikti mahak apung phana Captain Marvel gi saktam da onkhre amadi leiram liba sing asibu mahakna futharaba tungda tezerek adubu su mahakna puraga senkhre haujikti Carol na mapung phana Captain Marvel gi saktam lorokpasi ubada Nick amadi Maria yamna penjarami masigi matungda Goose na tezerek adubu yotsinkhre madu ubada Nick amadi Maria ngakpada loikhre makoina ngahan makai Goose hairiba flarkan asibu isam samba hogdong oina khalubani Carol haibadi Captain Marvel na Maria amadi Nick pu Skrull sing puraga satkro asumna hairam laga mahak sukri singa lanthingna nabagi damak senkhre amadi leiram liba commander yon rocky team asiga mahaka yamna akan ba fight tawkhre Carol na sumagi power
power sizinarga commander yongi lanmi singbu loinamak phuthare nakal amada kri gi lanmi kaya amabusu gusna yotsin khre talos na su kri gi lanmi ama saduna laklaga kri gi leram liba lanmi sing adubu hatokre amadi maria gi spaceship olaba jet plane aduda skrill singbu kakhalan khre nakal amada commander yon amadi captain marvel ani gi marakta makoi gi power singbu sizinarga yamna akanba fight tongnari commander yon na mahaki lanmi singa captain marvel ga fight tongna halamlaga mahakna skrill singna tongkhriba ship adugi manakta laktuna talos bu nungwena kaptuna sokolami captain marvel na su commander yon gi lanmi sing adubu yamna tamthina futhare maria na su makoi gi ship adubu prithvi tamna paithakre makoi gi tungda minerva na su makoi bu tanarakle commander yon su ship amada tonglaga makoi bu tanarakle adubu mahaki ship aduda carol haibadi captain marvel na yanduna fakre nakala mata maria gi ship asida su minerva na attack tawsilaklami maria na yamna haini sing ship asibu thoduna minerva gi attack sing asida gi nantok na bu hotnarami carol na su commander yon gi jet asida attack tawge tawi adubu commander yon na mabu thomdokre hauji carol prithvi gi laimai da tasilakle adubu carol na mahaki captain marvel gi power sing adubu sizinarga atiyada amuk paikhalakle aduga maria na su yamna haini sing na minerva gi jet plane adubu thukai khre adubu makoi da commander yon na amuk attack tawsilakle carol na pasilaktuna commander yon gi jet asibu thinkirami mataw asumna commander yon gi jet asi control tawba ngamdana prithvi gi laimai da yeisille matam asimakta da kri gi lusingba ronan amadi mahaki spaceship ahumsu aikoi gi prithvi asida yausilakle amadi makoi digi yamna powerful eraba missile kaya prithvi tamna kapsilakliba missile amabu carol na farga handuna topa missile singduda oina attack tawsinduna atiyada missile sing adubu punna thukai khre masi ubada ronan dingak puda loikhre mahakna hairi masi punamak oithoktabani planet C53 da aikoi gi ship asibu thugai bangamba missile amata leitabani adubu makoina munna yengsiluba matamdadi madu missile ama oiramje kanagumba miyoi amani haibasi makoina su khangba ngamle maram masina ronana mahak pulusilu haibadagi powerful oraba khulai kaya kapthoraktuna carol da attack tawsilakle adubu carol na yamna laina makoigi attack adubu ngakthoktlami masi ubada makoidi hen ngakpa haibadu oikhre maram masina ronana energy source adubu launabagi damak amadi captain marvel ga lamba panabagi damak amuk hana lakigani haibaga loinana makoigi spaceship ahumudu space tagi mangkhre hojik carol commander yon gi manakta laklami commander yon na carol da attack tawge tawi adubu hojik ti carol captain marvel oikhrabana asuki matik powerful oikhre maram masina commander yon na mahaka lamba panaba ngamdaroi khangbadagi carol bu themna bu hotnarakle adubu carol na mahaki wata de mahakna mahaki makutagi cosmic energy ama kapthoktuna commander yon bu thomdokre masigi matungda carol na commander yon bu chingduna puraklaga mahaki jet aduda halada thakinabagi damak tonghankhre commander yon hairei ai khut hangna hanba ngamloi carol na khumlei nangna khut hangna khak halloi nangna hankigedori base aigi message ama purga hankigedabani supreme intelligence ta hayu nakoigi minamba amadi nakoina silibal lan punamak asibu maru fangna manghanna ba ai laklagani haina masigi matungda carol na commander yon bu halada thakre nakal amada nikna gusta lakna bada gusna saubadagi nikki mamita khotkre mathangi sinda numidangi matamda makoi punna dinner lominarami carol na talos ki family da makoi gi home planet ama thina bagi damak hairami monica na makoi aikoi ge punna leminaba yaroidra haina mama danglei mariana aikoi ge punna leminarabadi makoi gi punsida khudung thiba thoklaba yai aduna makoi gi sumakoi gi oibe yum ama mathau tai haina khumlei masigi matungda carol na nikta device ama piraga hairei aina lainingba planet ama da leirabasu nahak na ibu darkar oirakpa matamda device asibu sizinarga aibu kaurakpa yakani tawbatabu nahak na device asi yamna hena emergency oiraba matam khakta sizinnagadabani asumna hauji carol satkigadawre mahak na satlamdai gi matamda monica na mahaki jacket carol da pirami carol na jacket asibu lisilaba tungda maria amadi monica mama masabu nungsina chetna konnaram laga mahak su atiyada pairaga satkhre mahak na satkiba asibu monica na su yengjahawi haujikti talos ke family su makoi gi home planet ama thiruna bagi damak dr losan gi sip aduda tongkhre kainaram dai matamda carol amadi talos ke family su bidai pinarami amadi carol na prithvi romda nungsina yenglamlaba tungda mahak su paiduna satkhre mathangi sinda agent kulsanna nikki damak khuchem gi oiba mit khara poraktuna nikta utlami matang asida nikna handak mukti kudong thiba kayadagi carol na ikhoi pumbu kanbiramle adubu punsi supa mahak na ikhoi bu kanbiba ngamloi maram masina ikhoi na mahak kumba superhero kaya ama thiba mathau tai haina kulsan dairei mathau asumna nikna prithvi gi miyam asibu kanbina bagi damakta superhero singi oiba team ama semgat na thorang tawkhre adubu mahakna superhero team asigi maming karamna thongadabunu haina samam naringai carol gi photo amadagi mahakna avenger haiba wahai ama ukhre maram asidagi mahakna superhero team gi maming asibu avenger haina thonkhre aduga hojik film asigi mid credit sinda udaglibasi avenger team gi superhero singni haibadi captain america black widow hak amadi james rhodes ni makoida prithvi gi mafam kaya digi miyoi kaya mangkhibagi report ama laklami report adugi maramda superhero sing asina khanaringai da makoi gi manakta carol laktuna nick fury kadai da leibagi haina hanglei aduga hojik post credit sinda nick fury gi table da gusna tezerek othokibagi saktam ase utlaga fajaraba film ase matang asida loshille
Film asigi makha taba saruk haibedi film asigi part 2 The Marvels haina mingthonba film asisu handaki chahi 2023 asigi November gi tang 10 da release tawgani haina lauthokrabani maram asina film adu su laklaba matamda madugi su explain tawba video ama soidana maki pujuraki haibu wafum thamjari ngasigi damakta de midyang dabiri ba amari dabiri besingbo adomgi marup malem yaina amuka hanna khurumjari Khorjegi na somna miyam gi damakta kudol tamjana bagi damakta pujarak liba film asigi maming The Marvels Film asi handakta ikui kuidringai haibadi November gi tang 10 da release tawkiba science fiction action adventure superhero category gi Marvel Cinematic Universe ki 39 suba film amani film asi ki director Nia DaCosta story writer na Nia DaCosta Megan McDonnell amadi Elisa Karasik ahumna Marvel comic ta based tawraga film oinamuk ithokpani aduga film asi gi producer na Kevin Feige na oi maru oiba saktam langliba singdi Carol Danvers haibadi Captain Marvel hairiba superhero asigi saktam langlibi Brie Larson Monica Rambeau hairiba superhero asigi saktam langlibi Teyona Paris Kamala Khan haibadi mayamna Miss Marvel haina khangnariba superhero asigi saktam da Iman Vellani Nick Fury gi saktam da Samuel Jackson Kamala gi mama Muniva Khan gi saktam da Genovia Shroff Kamala gi apapa Yusuf Khan gi saktam da Mohan Kapoor amadi film asigi main antagonist Dar-Ben gi saktam da Zoe Aston Phare marup sing ai hojik film asigi wari li bahaujarage soi ki balan ki basi thaba yawrubu so mayam da ngakpi nabagi damak nolok chari Film asigi haurok pasaruk makta da film asigi main antagonist oiribi Dar-Ben luching bakri kangbu ama halagi thagi laimai da spaceship ama tonglaga laklami Makoina thagi laimai da landing tawraba tungda thagi laimai dudagi ahoba makul amadagi sauraba locker ama lakhulaklami locker asibu Dar-Ben na mahaki magical hammer sizinaduna hangdukluba matamda magical oiraba khuji amakhak yaurami khuji ase locker asida supna tangi namakhaktamak yaurambani khuji asibu Dar-Ben na mahaki khudangda sijillami asumna mahaki khudangda khuji asibu hek sijillubadagi khuji asidagi blue machugi langlaba mangal ama thoklaklami masigi matungda Dar-Ben na lemhoriba khuji amadu su thiraklami adubu Dar-Ben na atopa khuji adubu thiba fangdabadagi mahaki team member amana lemhoriba khuji adusu fangnaba thisi haina Dar-Ben da hairami matangi sinda New Jersey gi Jersey City da Kamala Khan haibadi mayamna Miss Marvel haina khangnaribi superhero asibu utli maki mafam da Dar-Ben na season khriba khuji adugi atopa jura adu leribani Miss Marvel haiba Marvel gi series adubu yengbiraba singnadi Kamala Khan kanano haibasi soidana khangbiram lagani mahakasi Carol Danvers haibadi Captain Marvel ki big fan amani mahakna Captain Marvel ga mahaka punbagi oiba comic kaya amaso yeklami hauji Kamala Khan si mahaki Miss Marvel gi suit adu setuna leiringai da Kamala gi makuta siriba khuji asidagi ngasai Dar-Ben da thokibugum blue machu gi mangal ama phaurakle asumna langlaba blue machu gi mangal ama phauram laba tungda khanghaudana Kamala mahaki ka dagi teleport tawduna mangkhre masigi matungda sin asi mamangi nimit ki wari da hangatuna aikoida ulei haujik aikoina uribasi Carol Danvers haibati Captain Marvel ni spaceship amagi manungda luangni hiptuna mahaki haukraba punsigi thokraba thoduk singbu ningsingbagi saktamni aikoina uribasi haibadi aikoina Captain Marvel haiba film aduda ukiba Carol Danvers na karamna super power fangkiba mahaki marup Maria amadi masa Monica ga punkiba supreme intelligence ka mahaka lanthingna kiba Nick Fury ga mahaka thingna kiba gi saktam singdu ngaktani asumna haukraba thoduk sing asi ningsing lambadagi Carol asi khangprek khangduna hagulai haujik mahaki spaceship asida mahakna yokchaba Goose haiba Falcon adusu leiribani matam asida Saber space station dagi Nick Fury na Carol da call tawruktuna pung kharagi mamang dagi aikoina jump point ama thingnare masigi maramda nahakna kari khangbage aina so Monica amadi mahaki team bu hiram asida yengsiluna bagi damakta thakibani haina hairaklami Monica gi maming tabada Carol yamna haraurami amadi mahak karisu tawdavra haina Nick Fury da hanglai Nick na suhoi mahak yaifari haina khumlai Carol na mahaki system da check tawruba matamda jump point energy adu 418 MV fawba yoba thengnarami nakal amada haujik Saber space station asigi mapanda Monica Rambeau amadi mahaki team bu utli haujikti Monica Rambeau da su superhero amagi power fangkhrabani haibadi Marvel gi WandaVision haiba series adudagi Monica gi mafam da light energy amasung electromagnetic energy singbu manipulate tawba ngambagi sakti fangkhrabani masi WandaVision haiba series adubu yengbiraba singnadi soidana maki khangbiram lagani asumna Monica Rambeau na su jump point asigi maramda thina bagi damak jump point asigi manakta laklami matang sida jump point karino haibase mayamda haijaramge Marvel Cinematic Universe ki matung ina planet amagi miyoi natragana planet amada fangba energy amabu atopa planet ta teleport tawhannaba hangliba portal adubu jump point haina kawi jump point asigi matengna atopa dimension haibadi atopa universe amada fawba travel tawbusu yaribani asumna nakal amada Carol
Carol su jump point adugi maramda thirunabagidamag mahaki Ghost haiba Falcon asiga loinuna thagi laimai tamna pairakle asumna mahakna pairakpada jump point ama hangduna leiramba thengnarami aduga Darben na khuji nama phangkiba locker adusu kairaga thagi laimai da leiba asoba uhoba makhul amagi manakta taramba Carol na thengnarami punamak asi yenglaba tungda Carol na jump point ki energy aduda makut na thengnaba hotnarami mahaka sab manana Monica na su jump point ki energy duda thengnaba hotnarami asumna makhoi ani na jump point ki energy aduda thenglaba matam duda somda su Kamala Khan gi makutta siram liba khuji duda blue musu gi mangal ama phaurakpadagi makhoi ahum ki mafam da teleportation gi thawang ama thokle maram asidagi Carol gi leifamdana Monica gi leifamdana Kamala aduga Kamala gi leifamdana Carol leirami asumna Kamala ga Monica ga makhoi gi leifam onthoknarakpasida Kamala space ta pai duna leirami masi ubada Kamala de kibada loikre aduna mahak koirau laurami adabu mahakna Saber Space Station gi manakta yorakpa matamda Nick Fury bu ubadagi mahak yamna haraurami haibadi Kamala Khan Captain Marvel gi big fan ama oiba maramna Avengers ki team member khudingmak kusu mahakna masak khangi maram asidagi Kamala Khan masadagi akiba punamak thadoklaga Nick Fury da mahaki maming Kamala Khan kawi mahak Miss Marvel ni masibu Avengers ki test amara haina hanglai tawriba mataw asibu ubada Nick Fury sungakpada loikre nakal amada Carol su Kamala gi ka da phaudorak pasidangakpada loikre hauji Kamala gi ka gi faklang singda mahaki haibadi Captain Marvel gi photo sing amadi ayek pasaktam kaya amasu thethlamba Carol na urami masigi matungda Carol na makha da kumtharakpada Kamala gi apokpi amadi mabunga su thengnare masanopina yamna ngaujariba Captain Marvel makna yamna thajataba maongda makhoi gi yumda leiramba sida Kamala gi family asi sungakpada loikre asumna Carol na mahaki power sizinaduna paikhalakpa matamda khudakta mahaki hanagi mafamduda yobadaki mahaka miyoi kharaga fight tawnarami makhoibu ubada Carol na makhoi sing asi krini haiba khanglami maram asidagi Carol na Darben kadaida leikhirabagi haina hanglai kri lanmi amana hojik Darben Tarnax kauba planet adubu thugainabagi damakta satkre nahakna karisu tawba ngamlaroi haina Carol da hairaklammi masi tabadagi Carol na lanmi asiba lapna langthokraga leiram libakri lanmi sing adubu putharam labatungda Tarnax ta satnabagi damak sem sakre amadi mahakna Nick Fury desu Darben na Tarnax putumhannaba satkre haina paw piraklami adubu hojik Tarnax planet ta Nick Fury na sillaga Skrull sing amadi Kree singa gi oiba santi gi wari ama satharibana Carol bu Tarnax ta satnabagi damak nikna thinglami matang asida mayamda hena gyan tanabagi damak maru oibu wafum amatanga thamjaramge Captain Marvel hariba film aduda Kree singi commander yon rokna Skrull singi home planet adubu pumtumtumna mangta khan kibadagi Skrull sing sina makhogi home planet ama thiduna lakibani masigi tungda Carol na commander yon rokpu maithiba piraba tungda masamak hala da laktuna hala hariba Kree singi home planet tu khaknatana planet adugi atmosphere fawba ngak seliba supreme intelligence hariba AI system asibu pumtumtumna mangta khan kibani masina maram oiraga hala hariba planet asidagi oxygen ising amade planet adugi numit sumapung phana mangta kibani aduga Tarnax haiba planet asidana Skrull sing punamak changjafam lauraga lerakibani asumna Kree sing amadi Skrull sing sigi thamoida leinaramba yengthinaba punamak adubu thadoknaraga nungsinana leiminanabagi damak Nick Fury ne sinduna nakal ani gi marakta pistok ama satharibani hairiba pistok asibu kaigani haibagi damaktani Nick na Carol bu Tarnax ta satanabagi damakta khamlebasi adubu Carol na Nick ki watadana Tarnax ki damak mahaki spaceship ama tonglaga paikre nakal amadana Monica su Saber Space Station da laklaba tungda Nick Fury na asumna hairi art tagi Kamala Khan kaubi nupi masa amaga nahaka silefam onakibani aduga masi punamak asina koina jump point ki manakta satluraba tungda thokpani mathangi sinda hojik Carol Goose ka punna Tarnax ki atmosphere da yausilagle amadi Carol na Darben gi sauraba spaceship asibu ubadagi mahakna mahaki spaceship asibu kanamtana udana bagi damak invisible ohelaba tungda Goose ka punna makhoi animak Darben gi sauraba spaceship asigi manungda paisilagle Tarnax planet asigi manungdana Skrulls refugee colony da Darben amadi Skrulls ningthau makhoi ani resettlement gi matangda wari kaya amasu sanaribani hojik halagi hek leidiba energy khudingmak mangkhre amadi halagi oina leijaramba nimit adasu mangkhibana maram moiraga Kree sing amadi Skrull sing sigi marakta leinaramba yeknaba nungainadaba punamaktu thadoknaraga nungsinana amana amagi mateng pangnaduna punan leiminasi haina Skrull king da Darben hairami aduga masida karigumba Skrull sing sini yadragadi Tarnax ki hek leiriba oxygen punamak halada loinamak singthokduna pugani madu oirabadi nahaki praja punamak tumna sigani masi thoganba pamdragadi aigi wasida yabana fagani haina Skrull king da Darben na kihelami nakalamada Darben gi spaceship adugi manungda Carol haibadi Captain Marvel changlakpa ubadagi Kree lanmi singsina Captain Marvel da attack tawnabagi damakta sensilaklami matam aduda su Carol na mahaki power hek sizinnabaga mahaka Kamala ga leifam onthoknaraklami hojik Darben gi ship asida Kamala teleport tawraklami aduga mahaki manakta Goose su leiribani ship adugi manungda sensilakpa Kree lanmi anibu Goose na mahaki tentacles sing sizinarga yotchilami madu ubada Kamala di kibada loikre mahakna mafam dudagi amuk mahaki mayumda teleport tawraklaba matamda Goose na Kree ani adubu amuk othoraklami madu ubada Kamala gi mamaga mapagana yamna ngakna makhoi ani sidi kana no haina hangbaga Kree lanmi ani duna makhoi punamakta attack tawsilaklami nakal amadana Carol Saber Space Station da phaudoraktuna Nick Fury da thokliba thodok sing
asigi matangda tamlami. Nick Fury nesu Monica nakoi anina matam amakhaktada jump point ki energy adu sok lubaduna nakoi ani gi power si connect tawkibani. Adubu marak asida Kamala Khan kaubi nupi masa amasu yosilaklibasina karamnano haibasimadi ainasu khangba ngamdre haina hairaklami. Matang asida Carol na mahaki power hek puthokpaga mahak Kamala gi yumda amuk phaudorakle. Hauji Kamala gi family da Kree lanmi aniduna attack tawramle. Madubu Carol na ngakhoklami. Asumna Kamala Carol amadi Monica makoi ahumna makoi gi power sing asibu hek season naba matamda makoi gi leifam sing onthoknaduna Kree lanmi sing asiga fight tawnabagi sin asi yengbada dukimatik fazaba mitpen ba haibadu oi. Asumna fight asida makoi ahumna mai dipakle. Adubu fight asina maram moiraga Kamala gi mayum asidi sathina kai toy tokle. Punamak asibu Kamala na sumjit amana yamna kana sengdukli. Aduga Kamala gi mama na mon ama sofa da thamlubada madusu Goose na yotsinkhre. Makoi gi fight adugi manungdasu Goose na Kamala gi imungi pochai kaya amaso yotsinkhrebani. Aduga Kamala gi yumda Goose na othorakhiba Kree lanmi ani disu punchinduna thamlibani. Hauji Kamala gi yumthak asisu loinamak hore. Matang asida Nick Fury amadi Monica Rambeau na Kamala bu ununabagi damak Kamala gi yumda laklami. Amadi Kamala gi family da Monica na Kamala asi light energy bu physical matter da onthok pangambi superhero amani haina khanghalami. Light energy asibu Captain Marvel nadi subsin bangami. Aduga Monica na light energy asibu ubangami haina su Kamala gi family da hairami. Matang sida Kamala na yamna langtak nabaga loinana mahaki power adu mayamda utke haina hek hotnabada mahak mafam dudagi teleport tawkhraga mafam duda Captain Marvel phogdoraklami. Kamala gi yumda Captain Marvel na Monica Rambeau ga su unarami. Monica bu uraga Carol na harau bu phaujarami. Adubu Monica na Carol bu yamna warurami. Masigi maramdi Monica gi mama Maria Rambeau na leikidraba tungda Carol Danvers na matam chupada Monica bu cheksina yengsingani haina wasakkibani. Adubu asuk sanglaba matam asida Monica bu Carol na matonta khundoktuna thamlambagi damakta Monica na Carol da warurami. Matam sida Kamala gi mama mapa na makhoi gi masa kadai da leikhirabagi haina hanglaklami. Matam duda Carol na atiyada paikhatuna mahaki power sing season naba matamda mahak teleport tawkhraga Kamala su atiyadagi paitharakpa mahaki family na urami. Kamala di paiba ngamde aduga Monica su ningthina paiba ngamdri. Adubu Nick Fury na Monica bu atiyada paikhatlaga Kamala bu kanbina ba hanna haizabadagi Monica atiyada paikhatlaklaba tungda Kamala bu mahak na farami. Adubu Monica su ningthina paiba ngamdabana Kamala makhoi ani soidinamaki laimaida yeisilaka tagadawre. Maram asidagi Kamala na mahaki power seasonaduna Monica makhoi ani bu masa kanjana bu hotnabada Carol oina laimaida amuk tarakle. Aduga Monica ga Kamala ga na Tarnax ta lehoba Darben gi saurba spaceship aduda oina teleport tawduna tasilakle. Asumna makhoi na tasilakpa sida makhoi bu Darben na lusingba Kree team asina pharami. Kamala amade Monica bu uba matamda Darben na makhoi gi ship asida Captain Marvel laklamle haibasi khanglami. Ship asida yawriba Darben na fangkiba khuji asigi light energy bu Monica na uba ngamlami. Aduga Kamala na su mahaki khudangda siriba khuji asibu Kree sing asina udana bagidamakta khumjillami. Masigi matungda Darben na Kamala amade Monica de attack tawrami. Adubu matam sana mafam sida Captain Marvel lakpadagi Darben gi attack adubu ngaktuklami. Captain Marvel bu ubada Kamala di haraubana loikhre. Asumna mafam duda makhoi punamak fight tawnarami. Darben di ship tudagi songthakhirami. Monica amade Carol na su mahak putana khirami. Kamala di paiba ngamdabana ship tuda lehorami. Adubu Carol na yamna thuna muk paikhalatuna Kamala bu purga Skrulls punamak na leiriba mafam duda makhoi punamak paitharaklami. Matam duda Darben su sangsilaktuna Skrulls singsina Kree singi mafam da minam le haina yamna sauna hairamlaga mahaki khudang da siriba khuji adudagi energy sing thadoklaga atiyada jump point portal ama hangdokre. Asumna jump point portal asi hangdoklamlaga Darben mafam du thadoktuna satkre. Asumna portal asi hangdokkibadagi di Tarnax planet ki hek leijaram liba oxygen punamak halada loinamak chingthokre. Masina maram oiraga Tarnax ta refugee oina leiriba Skrulls punamak loinamak sigidorabada Carol Danvers, Monica Rambeau amasung Kamala Khan makhoi ahum sangduna Skrulls sing sibu sep oigadaba mafam amada punamagidamak thaurang tawrakle. Haujik mafam asigi leiriba building punamak su loinamak ningkhairakle. Ningkhairaklaba building machet singsina Skrulls singsida khudongthiba thokadabadagi Kamala amadi Carol na khara makhaidi kanbirami. Asumna chawraba spaceship amada Skrulls singsibu loinamak kakhatlalle. Tawbatabu spaceship asida kakhatpa nanghongtaba Skrulls kaya amasum mafam duda lehoribani. Makhoi singdubu su Kamala na kanba pamli. Adubu makhoida matam leitabana lehoriba Skrulls khara du hundoklamlaga makhoi spaceship adu atiyada paikre. Thaudok asigidamakta Skrulls king na Carol bu yamna saurami. Maramdi Kree sing asiga Skrulls sing siga peace talk satharingaida Carol laksinbadagi peace talk kaikre. Aduga mara leijadraba Skrulls kaya amasu mathoi thahore. Haujikti Skrulls sing sigi leifam leitre haina yamna sauna Carol bu seraklami. Matang asida Carol na kaubadagi Asgard tagi Valkyrie laktuna Carol ga punna leiminariba Skrulls punamak adubu Asgard ta pukhirami. Asumna nakal amada haujik Darben na Tarnax tagi oxygen punamak halada singsilakhiba maramna haujik hala planet ta oxygen fangle. Kree punamak maning tamna sorhonba fanglami. Kuiraba matam asi halada oxygen fangdabana miyoi khudingda oxygen mask uptuna hingnarakpani. Matang asida Darben na mahaki praja miyam da karigumbu wafam khara khanghalei.
ꯃꯗꯨꯗꯤ ꯍꯜꯂꯥꯗ ꯅꯨꯃꯤꯠ ꯊꯣꯛꯂꯤꯉꯩꯗ ꯄ꯭ꯂꯥꯅꯦꯠ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯌꯥꯝꯅ ꯐꯖꯔꯕ ꯄ꯭ꯂꯥꯅꯦꯠ ꯑꯃ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯀꯦꯔꯣꯜ ꯗꯦꯟꯕꯔꯁꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔ ꯐꯥꯎꯕ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯝꯕ ꯁꯨꯄ꯭ꯔꯤꯝ ꯏꯟꯇꯦꯂꯤꯖꯦꯟꯁ ꯍꯥꯏꯔꯤꯕ AI ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯃꯥꯡꯍꯟꯈꯤꯕꯗꯒꯤ ꯍꯜꯂꯥꯒꯤ ꯍꯦꯛ ꯂꯩꯖꯔꯝꯂꯤꯕ ꯑꯦꯠꯃꯣꯁꯐꯤꯌꯔ ꯄꯨꯝꯕ ꯃꯥꯡꯈꯤꯕꯅꯤ ꯃꯁꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯅꯥꯀꯜ ꯑꯃꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯣꯅꯤꯀꯥ ꯀꯦꯔꯣꯜꯅ ꯃꯍꯥꯛꯄꯨ ꯃꯇꯝ ꯀꯨꯏꯅ ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯂꯨꯕꯒꯤꯗꯃꯛꯇ ꯋꯥꯔꯧꯔꯤꯕꯅꯤ ꯀꯦꯔꯣꯜꯅꯁꯨ ꯃꯣꯅꯤꯀꯥꯕꯨ ꯁꯥꯎꯗꯅꯕ ꯊꯦꯝꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯁꯨ ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯎꯅꯤꯡꯈꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩꯁꯨ ꯂꯥꯛꯅꯤꯡꯈꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯩꯕꯨ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯩꯕꯨ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄꯗꯒꯤ ꯃꯇꯝ ꯆꯥꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯂꯥꯛꯄ ꯉꯝꯈꯤꯗꯕꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯃꯂꯥꯗ ꯀꯦꯔꯣꯜꯅ ꯃꯍꯥꯛ ꯃꯁꯥꯃꯛꯄꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯀꯃꯂꯥꯁꯨ ꯃꯍꯥꯛꯀꯤ ꯐꯦꯚꯣꯔꯥꯏꯠ ꯁꯨꯄꯔ ꯍꯤꯔꯣ ꯑꯃ ꯑꯣꯏꯔꯤꯕ ꯀꯦꯔꯣꯜꯒ ꯊꯦꯡꯅꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀꯃꯂꯥꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯈꯨꯖꯤ ꯑꯗꯨ ꯀꯦꯔꯣꯜꯗ ꯎꯠꯂꯒ ꯍꯥꯏꯔꯛꯏ ꯈꯨꯖꯤ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯏꯕꯣꯛꯀꯤ ꯈꯨꯖꯤꯅꯤ ꯏꯕꯣꯛꯄꯨ ꯄꯣꯛꯄ ꯃꯃꯥꯗꯨ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠ ꯑꯃꯗꯒꯤ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯅꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯁꯤꯒꯨꯝꯕ ꯈꯨꯖꯤ ꯑꯅꯤ ꯂꯩꯈꯤ ꯈꯨꯖꯤ ꯑꯅꯤꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯏꯕꯣꯛꯀꯤ ꯃꯃꯥꯗꯨ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯅꯦꯠꯇ ꯍꯟꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯈꯨꯖꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯨꯖꯤ ꯑꯃꯅ ꯗꯥꯔꯕꯦꯟꯒꯤ ꯃꯐꯝꯗ ꯂꯩꯈ꯭ꯔꯦ ꯃꯗꯨꯕꯨ ꯁꯤꯖꯤꯟꯅꯔꯒ ꯃꯍꯥꯛꯅ ꯖꯝ ꯄꯣꯏꯟꯠꯁꯤꯡ ꯁꯦꯝꯂꯤꯕꯅꯤ ꯃꯍꯥꯛꯀꯤ ꯋꯥꯁꯦ ꯇꯥꯔꯒ ꯍꯧꯖꯤꯛꯇꯤ ꯀꯦꯔꯣꯜꯅꯁꯨ ꯈꯪꯂꯦ ꯃꯗꯨꯗꯤ ꯀꯃꯂꯥꯒꯤ ꯈꯨꯗꯥꯡꯗ ꯁꯤꯔꯝꯂꯤꯕ ꯈꯨꯖꯤ ꯑꯁꯤ ꯑꯆꯝꯕ ꯈꯨꯖꯤ ꯑꯃ ꯅꯠꯇꯦ ꯃꯗꯨ ꯀ꯭ꯋꯥꯟꯇꯝ ꯕꯦꯟ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯃꯇꯦꯡꯅ ꯖꯝ ꯄꯣꯏꯟꯠ ꯁꯦꯝꯗꯨꯅ ꯃꯜꯇꯤꯚꯔꯁꯀꯤ ꯊꯣꯡ ꯐꯥꯎꯕ ꯍꯥꯡꯗꯣꯛꯄ ꯉꯝꯂꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯦꯔꯣꯜꯅ ꯋꯥꯐꯝ ꯑꯃꯒꯁꯨ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯃꯣꯅꯤꯀꯥ ꯑꯃꯗꯤ ꯃꯍꯥꯛꯅ ꯀ꯭ꯋꯥꯟꯇꯝ ꯕꯦꯟꯅ ꯁꯦꯝꯈꯤꯕ ꯖꯝ ꯄꯣꯏꯟꯠꯀꯤ ꯏꯅꯔꯖꯤꯗ ꯊꯦꯡꯂꯨꯕꯗꯒꯤ ꯀꯃꯂꯥ ꯃꯣꯅꯤꯀꯥ ꯑꯃꯗꯤ ꯀꯦꯔꯣꯜ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯄꯋꯔꯁꯤꯡ ꯀꯅꯦꯛ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯀ꯭ꯋꯥꯟꯇꯝ ꯏꯟꯇꯦꯡꯒꯜꯃꯦꯟ ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯈꯣꯏꯒꯤ ꯄꯋꯔꯁꯤꯡꯕꯨ ꯍꯦꯛ ꯁꯤꯖꯤꯟꯅꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯣꯟꯅꯔꯤꯕꯁꯤ ꯀ꯭ꯋꯥꯟꯇꯝ ꯏꯟꯇꯦꯡꯒꯜꯃꯦꯟꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯍꯧꯖꯤꯛ ꯗꯥꯔꯕꯦꯟꯒꯤ ꯃꯐꯝꯗ ꯀ꯭ꯋꯥꯟꯇꯝ ꯕꯦꯟ ꯑꯃ ꯂꯩꯈꯤꯕ ꯃꯔꯝꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯖꯝ ꯄꯣꯏꯟꯠꯁꯤꯡ ꯁꯦꯝꯂꯛꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅꯁꯨ ꯈꯪꯂꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯗꯥꯔꯕꯦꯟꯅ ꯀꯔꯝꯕ ꯃꯐꯝꯗ ꯖꯝ ꯄꯣꯏꯟꯠ ꯁꯦꯝꯂꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯈꯟꯅꯔꯝꯃꯤ ꯍꯧꯖꯤꯛ ꯍꯜꯂꯥꯗ ꯑꯣꯛꯁꯤꯖꯦꯟ ꯐꯪꯂꯕ ꯃꯔꯝꯅ ꯏꯁꯤꯡ ꯗꯔꯀꯥꯔ ꯑꯣꯏꯔꯛꯂꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯗꯥꯔꯕꯦꯟꯅ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯄ꯭ꯂꯥꯅꯦꯠ ꯑꯃꯗ ꯂꯥꯛꯇꯨꯅ ꯖꯝ ꯄꯣꯏꯟꯠ ꯁꯦꯝꯂꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯀꯦꯔꯣꯜꯅ ꯈꯪꯂꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯂꯥꯗꯅꯥ ꯀꯧꯕ ꯋꯥꯇꯔ ꯄ꯭ꯂꯥꯅꯦꯠ ꯑꯃꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯃꯗꯤ ꯀꯃꯂꯥ ꯍꯥꯏꯕꯗꯤ ꯃꯤꯁ ꯃꯥꯔꯕꯦꯜꯅ ꯀꯦꯔꯣꯜ ꯃꯣꯅꯤꯀꯥ ꯑꯃꯗꯤ ꯀꯃꯂꯥ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯣꯏꯕ ꯇꯤꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯃꯁꯨ ꯊꯣꯜꯂꯝꯃꯤ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯇꯥꯏꯇꯜ ꯑꯣꯏꯔꯤꯕ ꯗ ꯃꯥꯔꯚꯦꯜꯁ ꯍꯥꯏꯔꯤꯕ ꯃꯃꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯥꯕ ꯇꯤꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯣꯏꯅ ꯀꯃꯂꯥꯅ ꯊꯣꯜꯂꯝꯃꯤ ꯇꯧꯕꯇꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯀꯃꯂꯥꯒꯤ ꯐꯦꯃꯤꯂꯤꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯇꯨꯅ ꯀꯃꯂꯥꯕు ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯛꯂꯦ ꯀꯃꯂꯥꯒꯤ ꯐꯦꯃꯤꯂꯤꯕꯨ ꯅꯤꯛ ꯐ꯭ꯌꯨꯔꯤꯅ ꯁ꯭ꯄꯦꯁꯁꯤꯞ ꯑꯃꯗ ꯇꯣꯡꯍꯟꯗꯨꯅ ꯁꯦꯕꯔ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯂꯤꯕꯅꯤ ꯃꯣꯅꯤꯀꯥ ꯑꯃꯗꯤ ꯀꯦꯔꯣꯜꯅ ꯀꯃꯂꯥꯒꯤ ꯃꯃꯥꯗ ꯑꯩꯈꯣꯏꯅ ꯑꯗꯣꯝꯒꯤ ꯏꯆꯥꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯖꯔꯤ ꯑꯗꯣꯝꯒꯤ ꯏꯆꯥꯒꯤ ꯇꯨꯕꯨꯝ ꯅꯥꯝꯃ ꯐꯥꯎꯕ ꯇꯦꯛꯍꯜꯂꯣꯏ ꯍꯥꯏꯅ ꯍꯥꯏꯖꯕꯗꯒꯤ ꯃꯃꯩꯊꯪꯗ ꯃꯃꯥ ꯃꯄꯥꯅꯁꯨ ꯀꯃꯂꯥꯕꯨ ꯀꯦꯔꯣꯜꯒ ꯄꯨꯟꯅ ꯆꯠꯅꯕꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗ ꯃꯥꯔꯚꯦꯜꯁꯀꯤ ꯁꯨꯄꯔ ꯍꯤꯔꯣ ꯇꯤꯝ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯈꯣꯏꯗ ꯐꯪꯂꯤꯕ ꯀ꯭ꯋꯥꯟꯇꯝ ꯏꯟꯇꯦꯡꯒꯜꯃꯦꯟꯒꯤ ꯄꯋꯔꯁꯤꯡ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯒ ꯌꯦꯛꯅꯕꯁꯤꯡꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯏꯊꯤꯕ ꯄꯤꯒꯗꯒꯦ ꯃꯈꯣꯏꯒ ꯃꯇꯧ ꯀꯝꯗꯧꯅ ꯊꯦꯡꯅꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯃꯤꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯦꯔꯣꯜ ꯃꯣꯅꯤꯀꯥ ꯑꯃꯗꯤ ꯀꯃꯂꯥ ꯃꯈꯣꯏ ꯑꯍꯨꯝ ꯀꯦꯔꯣꯜꯒꯤ ꯁ꯭ꯄꯦꯁꯁꯤꯞꯇꯨꯗ ꯇꯣꯡꯂꯒ ꯋꯥꯇꯔ ꯄ꯭ꯂꯥꯅꯦꯠ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕ ꯑꯂꯥꯗꯅꯥ ꯀꯧꯕ ꯄ꯭ꯂꯥꯅꯦꯠꯇꯨꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝꯗ ꯌꯧꯕꯒ ꯀꯦꯔꯣꯜꯅ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯞꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯎꯞꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯂꯥꯗꯅꯥꯒꯤ ꯄ꯭ꯔꯤꯟꯁꯄꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯀꯦꯔꯣꯜꯕꯨ ꯎꯕ ꯃꯇꯝꯗ ꯀꯣꯅꯨꯡꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯄꯨꯝꯕꯅ ꯏꯁꯩ ꯁꯛꯇꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯤꯌꯥꯝ ꯑꯁꯤꯅ ꯀꯦꯔꯣꯜꯕꯨ ꯄ꯭ꯔꯤꯟꯁꯦꯁ ꯍꯥꯏꯅꯁꯨ ꯀꯧꯔꯝꯃꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝ ꯑꯃꯅ ꯀꯦꯔꯣꯜꯒ ꯑꯂꯥꯗꯅꯥꯒꯤ ꯄ꯭ꯔꯤꯟꯁꯀ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯀꯦꯔꯣꯜ ꯗꯦꯟꯕꯔꯁ ꯑꯂꯥꯗꯅꯥꯒꯤ ꯄ꯭ꯔꯤꯟꯁꯦꯁ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯂꯥꯗꯅꯥꯒꯤ ꯄ꯭ꯔꯤꯟꯁꯀꯁꯨ ꯎꯅꯔꯦ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯒꯦ ꯃꯐꯝꯁꯤꯗ ꯑꯂꯥꯗꯅꯥꯒꯤ ꯄ꯭ꯔꯤꯟꯁꯀꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤ ꯃꯃꯤꯡ ꯂꯩꯔꯕ ꯁꯥꯎꯠ ꯀꯣꯔꯤꯌꯟ ꯑꯦꯛꯇꯔ ꯄꯥꯛ ꯁꯤꯌꯣꯖꯨꯟꯅꯤ ꯄ꯭ꯔꯤꯟꯁꯀ ꯍꯦꯛ ꯎꯅꯕꯃꯛꯇꯗ ꯀꯦꯔꯣꯜ ꯄ꯭ꯔꯤꯟꯁꯦꯁꯀꯤ ꯗ꯭ꯔꯦꯁ ꯃꯇꯣꯝꯇ ꯍꯣꯡꯗꯣꯛꯆꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅꯁꯨ ꯄꯨꯜꯂꯝꯃꯤ ꯑꯗꯨꯒ ꯀꯦꯔꯣꯜꯅ ꯄ꯭ꯔꯤꯟꯁꯇ ꯌꯥꯝꯅ ꯂꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯁꯦꯕꯔ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟꯗ ꯁꯥꯏꯟꯇꯤꯁꯠ ꯑꯃꯅ ꯅꯤꯛ ꯐ꯭ꯌꯨꯔꯤꯗ ꯒ꯭ꯂꯥꯁ ꯆꯦꯝꯕꯔ ꯑꯃꯗ ꯊꯝꯂꯤꯕ ꯒꯨꯁꯀꯤ ꯃꯔꯨꯝ ꯑꯃ ꯎꯠꯂꯝꯃꯤ ꯑꯂꯥꯗꯅꯥ ꯄ꯭ꯂꯥꯅꯦꯠꯇꯁꯨ ꯍꯧꯖꯤꯛ ꯗꯥꯔꯕꯦꯟꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯄ꯭ꯔꯤꯟꯁ ꯌꯥꯎꯅ ꯀꯦꯔꯣꯜ ꯃꯣꯅꯤꯀꯥ ꯑꯃꯗꯤ ꯀꯃꯂꯥꯁꯨ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯄꯋꯔꯐꯨꯜ ꯑꯣꯏꯔꯕ ꯁꯨꯠꯁꯤꯡ ꯁꯦꯠꯆꯤꯜꯂꯕ ꯇꯨꯡꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯦꯔꯣꯜꯅ ꯄ꯭ꯔꯤꯟꯁꯇ ꯗꯥꯔꯕꯦꯟꯒꯤ ꯃꯥꯏꯟꯕꯨ ꯗꯥꯏꯚꯔꯠ ꯇꯧꯗꯨꯅ ꯊꯝꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯗ ꯃꯥꯔꯚꯦꯜꯁꯀꯤ ꯇꯤꯝ ꯃꯈꯣꯏ ꯑꯍꯨꯝꯅ ꯗꯥꯔꯕꯦꯟꯗꯒꯤ ꯀ꯭ꯋꯥꯟꯇꯝ ꯕꯦꯟ ꯑꯗꯨꯕꯨ ꯃꯨꯜꯍꯧꯅꯕ ꯄ꯭ꯂꯥꯟ ꯁꯤꯟꯅꯔꯝꯃꯤ ꯃꯇꯝꯁꯤꯃꯛꯇꯗ ꯗꯥꯔꯕꯦꯟꯅ ꯃꯍꯥꯛꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯀ꯭ꯔꯤ ꯂꯥꯟꯃꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯂꯥꯗꯅꯥꯗ ꯃꯈꯣꯏꯒꯤ ꯌꯥꯝꯂꯕ ꯁ꯭ꯄꯦꯁꯁꯤꯞꯁꯤꯡ ꯄꯥꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒ ꯑꯂꯥꯗꯅꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯊꯦꯡꯅꯔꯕ ꯇꯨꯡꯗ ꯗꯥꯔꯕꯦꯟꯅ ꯑꯂꯥꯗꯅꯥꯒꯤ ꯄ꯭ꯔꯤꯟꯁꯇ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯆꯪꯖꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯟꯁꯅ ꯆꯪꯖꯧ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯗꯥꯔꯕꯦꯟꯅ ꯄ꯭ꯔꯤꯟꯁꯇ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯣꯅꯤꯀꯥꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯤꯟꯁꯄꯨ ꯀꯜꯂꯝꯃꯤ ꯑꯗꯨꯒ ꯃꯣꯅꯤꯀꯥꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯀꯣꯁꯃꯤꯛ ꯏꯅꯔꯖꯤ ꯑꯃ ꯀꯥꯞꯊꯣꯛꯇꯨꯅ ꯗꯥꯔꯕꯦꯟꯕꯨ ꯂꯥꯞꯅ ꯊꯣꯝꯗꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯤꯁꯤꯡꯒ ꯑꯂꯥꯗꯅꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯒꯤ ꯃꯔꯛꯇ ꯂꯥꯟ ꯑꯃ ꯁꯣꯛꯅꯈ꯭ꯔꯦ ꯑꯗꯨꯒ ꯗꯥꯔꯕꯦꯟꯒ ꯃꯣꯅꯤꯀꯥ ꯑꯃꯗꯤ ꯀꯦꯔꯣꯜꯒꯁꯨ ꯌꯥꯝꯅ ꯑꯀꯟꯕ ꯐꯥꯏꯠ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯗꯥꯔꯕꯦꯟꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯄꯋꯔꯐꯨꯜ ꯑꯣꯏꯔꯕ ꯍꯦꯃꯔ ꯁꯤꯖꯤꯟꯅꯗꯨꯅ ꯀꯦꯔꯣꯜ ꯑꯃꯗꯤ ꯃꯣꯅꯤꯀꯥꯕꯨ ꯂꯥꯞꯅ ꯊꯣꯝꯗꯣꯛꯈ꯭ꯔꯦ ꯀꯃꯂꯥꯅꯁꯨ ꯀ꯭ꯔꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯕꯨ ꯃꯥꯒꯤ ꯁ꯭ꯀꯥꯞ ꯁꯤꯖꯤꯟꯅꯗꯨꯅ ꯐꯨꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗ ꯗꯥꯔꯕꯦꯟꯅ ꯖꯝ ꯄꯣꯏꯟꯠ ꯄꯣꯔꯇꯦꯜ ꯍꯥꯡꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯣꯅꯤꯀꯥ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯊꯣꯝꯗꯣꯛꯂꯝꯃꯤ ꯑꯃꯗꯤ ꯗꯥꯔꯕꯦꯟꯒꯤ ꯃꯈꯨꯠꯇꯒꯤ ꯀ꯭ꯋꯥꯟꯇꯝ ꯕꯦꯟ ꯑꯁꯤꯕꯨ ꯃꯨꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯦꯔꯣꯜ ꯑꯃꯗꯤ ꯃꯣꯅꯤꯀꯥ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯗꯥꯔꯕꯦꯟꯒ ꯌꯥꯝꯅ ꯑꯀꯟꯕ ꯐꯥꯏꯠ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯀꯃꯂꯥꯁꯨ ꯌꯥꯎꯔꯛꯂꯝꯃꯤ
ꯊꯣꯛꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯅꯍꯥꯟ ꯃꯈꯩ ꯗꯥꯔꯕꯦꯟꯅ ꯊꯤꯔꯛꯂꯤꯕ ꯀ꯭ꯋꯥꯟꯇꯝ ꯕꯦꯟꯒꯤ ꯖꯨꯔꯥ ꯑꯃꯗꯨ ꯀꯃꯂꯥꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯃꯍꯥꯛꯅ ꯀꯃꯂꯥꯗꯒꯤ ꯀ꯭ꯋꯥꯟꯇꯝ ꯕꯦꯟ ꯑꯗꯨ ꯂꯧꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯃꯣꯅꯤꯀꯥꯅ ꯁ꯭ꯄꯦꯁ ꯁꯤꯞꯇ ꯀꯃꯂꯥꯕꯨ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯕꯗꯒꯤ ꯀꯃꯂꯥ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯀꯦꯔꯣꯜ ꯂꯥꯛꯇꯨꯅ ꯗꯥꯔꯕꯦꯟꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯀꯦꯔꯣꯜꯒꯤ ꯄꯋꯥꯔ ꯄꯨꯝꯅꯃꯛ ꯗꯥꯔꯕꯦꯟꯒꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯀ꯭ꯋꯥꯟꯇꯝ ꯕꯦꯟꯗꯨꯅ ꯆꯤꯡꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯗꯥꯔꯕꯦꯟꯅ ꯀꯦꯔꯣꯜꯕꯨ ꯌꯥꯝꯅ ꯂꯥꯞꯅ ꯊꯣꯝꯗꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯃꯐꯝꯗꯨꯗ ꯖꯝ ꯄꯣꯏꯟꯠ ꯄꯣꯔꯇꯦꯜ ꯍꯥꯡꯗꯣꯛꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯂꯥꯗꯅ ꯄ꯭ꯂꯥꯅꯦꯠꯀꯤ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯍꯜꯂꯥꯗ ꯆꯤꯡꯊꯣꯛꯄ ꯍꯧꯈꯤꯔꯝꯃꯤ ꯖꯝ ꯄꯣꯏꯟꯠ ꯄꯣꯔꯇꯦꯜ ꯑꯗꯨꯕꯨ ꯊꯤꯡꯅꯕꯒꯤꯗꯃꯛ ꯀꯃꯂꯥ ꯑꯃꯗꯤ ꯃꯣꯅꯤꯀꯥꯅ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁ ꯁꯤꯞꯇꯨꯗ ꯇꯣꯡꯈꯠꯂꯝꯃꯤ ꯑꯗꯨꯒ ꯀꯦꯔꯣꯜꯅꯁꯨ ꯗꯥꯔꯕꯦꯟꯒꯤ ꯀ꯭ꯔꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯁꯤꯞ ꯀꯌꯥ ꯊꯨꯒꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯄꯣꯔꯇꯦꯜ ꯑꯗꯨꯕꯨ ꯊꯤꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯄꯣꯔꯇꯦꯜ ꯑꯁꯤ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯈꯪꯕꯗꯒꯤ ꯀꯃꯂꯥꯅ ꯕꯇꯟ ꯑꯃ ꯅꯝꯗꯨꯅ ꯃꯈꯣꯏ ꯇꯣꯉꯥꯟꯕ ꯄ꯭ꯂꯥꯅꯦꯠ ꯑꯃꯗ ꯐꯥꯎꯗꯣꯔꯛꯂꯝꯃꯤ ꯃꯁꯤꯒꯤꯗꯃꯛꯇ ꯀꯦꯔꯣꯜꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯃꯛꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯑꯂꯥꯗꯅ ꯄ꯭ꯂꯥꯅꯦꯠꯄꯨ ꯀꯟꯕ ꯉꯝꯍꯧꯗꯕ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯌꯥꯝꯅ ꯄꯦꯟꯗꯕꯁꯨ ꯐꯥꯎꯔꯝꯃꯤ ꯀꯃꯂꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯁꯤꯈ꯭ꯔꯕꯗꯤ ꯗꯥꯔꯕꯦꯟꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯒꯤ ꯀ꯭ꯋꯥꯟꯇꯝ ꯕꯦꯟ ꯑꯁꯤꯕꯨꯁꯨ ꯂꯧꯁꯤꯟꯈ꯭ꯔꯒꯅꯤ ꯑꯩꯅ ꯃꯗꯨ ꯊꯣꯛꯍꯟꯕ ꯄꯥꯝꯗꯦ ꯃꯣꯅꯤꯀꯥꯅꯁꯨ ꯀꯦꯔꯣꯜꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯁꯦꯕꯔ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟꯗꯁꯨ ꯗꯥꯔꯕꯦꯟꯒꯤ ꯇꯤꯝꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯁꯦꯕꯔꯒꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁ ꯈꯨꯗꯤꯡꯃꯛ ꯁꯦꯕꯔ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯝꯃꯤ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯄꯨꯟꯅ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁ 6 ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯁꯨꯞꯅꯒꯤ ꯃꯤ 10 ꯈꯛꯇꯃꯛ ꯇꯣꯡꯕ ꯆꯟꯒꯗꯕ एस्केप पोत 15 खक्तमक यावरमी मसिदा सेबर की क्रू मेंबर्स पुनमक करी तौगदबनु खंगलमदे मतम असिदा निक फ्यूरीना गूस की मसिंग यामलबा मरुम सिंग थेंगनरमी अदुगा मरुम सिंग अदुदगी मसा सिंग छु थोकलमी निकना गूस की मसा अदुब लखतलुबा मतमदा मनाक्ता लेरंबा पोसक अमा योसिनख्रे मतम सिमक्तदा केरोल कमला अमदी मोनिका सु सेबर स्पेस स्टेशन दा यवरकलमी कमलाबु अमुक हनु उबा मतमदा महाकी ममा मपा अमदी मबुंग सु यामना हराउजरमी हौजिक स्पेस स्टेशन असिदा गूस की मसा फ्लरकन मसिंग थिंगमदना थोकलमी अमदी फ्लरकन मसा अमना मी अमसु योसिनख्रे मसिदगी मखोयदा आइडिया अमा लाक्ले एस्केप पोत अमममदा सुपनगी मी 10 खक्तमक चनबनी अदुबो फ्लरकन दी मसिंग थिंगमदना चनगनी हाइबा आइडिया से लाक्पदगी लेरिबा सेबरगी क्रू मेंबर्स खुदिंगमक पु फ्लरकन सिंगसिदा लोइनमक योचिदहलबा तुंगदा एस्केप पोत सिंगदा हापसिनख्रे मतम असिदा मोनिका निक फ्यूरी दा हौजिक दारबेन अइखोगी सोलर सिस्टम असिदा थोकलिबा निमित असिबो जम पॉइंट की खुथांगदा हलादा सिंगथोखिगदौरे हाइना पाउतम लमी अदुगा दारबेन नसु अइखोगी सोलर सिस्टम असिगी मनाक्ता जम पॉइंट पोर्टल अमा हांगदुक्तुना अइखोगी निमित सिगी एनर्जी हलादा सिंगथोकपा हौख्रे हौजिक तसेंगना हाइरबदा अइखोगी यूनिवर्स असि अवाबदा तागदौरे मसिबु कनमदा मतेंग पांगनबगिदमक कमलाना महाकी ममा मपा अमदी मबुंग सिंगदगी अयाबा लौजरमी कमलागी इमुंगनसु महाकपु मथौना पीबु वफम कया हाइदुना माबु पुक्निंग थौगतपिरक्लमी मसिगी मतुंगदा निक फ्यूरीना पुनमक्का लोइनना एस्केप पोत्ता तोंगदुना पृथ्वीगी लैमाइ तमना पाइथरक्ले असुमना असोय अंगाम यावदना मखोय पृथ्वीगी लैमाइदा थुंगलरे अदुगा गूसकी मसासिंगना योचिनख्रिबा सेबरगी क्रू मेंबर्स खुदिंगमक्तुबुसु लोइनमक ओथोरक्ले असुमना दारबेनना अइखोगी निमित असिगी एनर्जी बु हल्लादा सिंगथोखिबना मरम मोइरगा अइखोगी निमित असि ममसिनबा हौरक्ले थोकलिबा थौदोक असिबु थिंगनबगिदमक केरोल कमला अमदी मोनिका दारबेन की मनाक्ता लाक्तुना मखोय मरी मखोय मखोयगी पावर सिंग असिबु सिजनदुना फाइट तोंगनरमी उतलिबा फाइट सिन असिसु दुकी मतिक फजबा हाइबदु ओय अमना अमबु लाक्सबा ngamnaramde ममैदा दारबेन बो केरोल की टीमना लाक्सिलक्लमी हौजी दारबेन की मसादा अरुम्बा पोसक अमना नंदुना महक लैमाइदा तादुना लेरे कमलाना दारबेन दा नहकना पाइसिलिबा क्वांटम बेन अदु पिरउ हाइना हाइरमी अदबु दारबेन मदु यारमदे ngasi halagi atmosphere numit oxygen amadi ising mangkhriबasi nahakna ni hainasu केरोल दा सेरमी केरोल नसु halagi numit तु मपुंग फाना मांगखिबा नते मदुबु हानगुमना मंगाल थोगननबा amadi maisa faunnabu honabada energy kaya ama darkar oiba khaktani adubu nahaknabu asumba lamida lakani hairabadi aina energy adu pigi haina darvenda hairami darben nasu kerol gi wafum adubu yarami adubu mahakna yaramlibu wafum asi tawsinnabu oiramle kerol na darben gi masada nalliba posak tu hek lokthok pibaga darben na mahake powerful orba hammer aduna kamala gi makokta namsinduna phajil labutungda kamala gi khudang dage quantum ben adubu darben na munduna mahaki khudang da sizinkhre aduga mahakna quantum ben ani adubu thengainarga topa dimension amagi portal hangnabu hotnabada kerol na mahakpu nabagidamक चोंसिंदुना दारबेन की मखुत फारमी अदुबो दारबेन केरोल बु काउथरक लबतुंगदा महाकना क्वांटम बेन अनिदु थेंगाइनरुबदगी अतोपा डायमेंशन अमगी हाइबदि मल्टीवर्स की थोंग हांगदोखरे लोइनना मफम सिदा महाकसु सीखरे असुमना दारबेन सीखरबना हौजिकति क्वांटम बेन अनिमक केरोल ना पुरुक्तुना कमलादा पीरे अदुगा मखोय अहुमदा थोकलंबा क्वांटम इंटेंगलमेंट की थोंग अदुसु थोखिद्रे अदुबु हौजिक दारबेन ना हांगदोकलमलिबा अतोपा डायमेंशन अमदा सतनबगी पोर्टल असि थिंजिनदबा यारोय मसिगिदमक मोनिकाना आइडिया अमा पुथुरकले मदुदि कमलाना क्वांटम बेन अनिमक सिजिलगा थेंगाइनदुना मदुदगी थादोरकपा फुल एनर्जी अदु मोनिका की मसादा चुपसिल हलबा अदुगा केरोल नसु महाकी कॉस्मिक एनर्जी मोनिका दा चुपसिल हलगा एनर्जी अदु मोनिका ना थादोकलगा पोर्टल अदु थिंजिनबा ngamgani haibasini asumna hairiba thawong adumak pangthokle quantum ben ani asibu thengaina bada darben asi kibadu kamala na thengaina ba matamdadi mangonda kudong tiba amata thokte masina takpadi quantum ben asibu sijinnabagi khwaidigi matik saraba misaksi kamala na oire haibadu film asibu yengliba khoine su khangle asumna energy sing asibu punna chupsil laba tungda monika akasta paikhre aduga portal adu da energy sing adubu pulap oina thadoktuna portal adubu थिंजिन्नबगिदमक्ता यामना कन्ना होटनरमी अदुबु पोर्टल असि थिंजिन्नबु होनबदा मोनिका मसामक्सु पोर्टल असिगी मनुंगदा संगसिनबा तारमी मसि खंगबदगी केरोल ना मोनिका बु कन्नबगिदमक्ता
Monica gi manak tamna pairaklami adubu portal asi thingjinna bo honnabada Monica sa portal asi gi manungda singsin kibana han kibana Carol na Monica bu kanbangam hudre masida Carol asi yamna mathamoi sokna kaplami amadi Kamala makhoi ani su konnaduna kaminnerami masigi matungda makhoi gi spaceship aduda Kamala matom ta arta halaklami mahakna tekta kaidana halakpasida mahaki imung manungna su yamna harauzarami adubu Nick Fury na Monica amadi Carol kadai dali hurabagi hangbada Kamala na Monica atopa dimension amada singsin khre haina kumlaklami nakala amada Carol na halagi solar system da thokliba namit adubu hanagi matogumna mangal amadi maisa fahun namagi damak maduda sangba darkar oiba energy punamak tu pirami asomna energy sing asi pisin badagidi hauji halada namit ki mangal amadi maisa fangle mathangi sinda Maria amadi Monica mama masagi yum adubu Carol na Kamala gi family da piduna makhoi bule helami masigi maramdi makoi na kri langi sing asiga fight on naba matamda Monica gi mayum akai toy thokiba sigi damaktani aduga Monica gi private plane adubu su Kamala da pibirami mathangi sinda Kamala gi marup Kate Bishop na mayum da halakpa matamda mahaki mayum da Kamala na mahak pung ngai duna lerami amadi Kamala na mahaki marup Kate Bishop ta mahak pusu Kamala na semga doriba superhero team da yaw naba request tawrami haibadi Nick Fury na Avengers haiba superhero gi oiba team ama lingkhat pagum Kamala na su mahaki oiba superhero team ama lingkhat ningba gi apamba phawri haibasi film yenglibe khoina su khangle aduga hojik film asigi post credit sinda Monica Rambeau hospital ama gi bed gi makeup tholai mahak na makeup thoklak pada mahaki mama Maria Rambeau mahaki manata lerami mama bu uzabada Monica yamna harawrami amadi ima ai nahak pu yamna miss tawi nahak asukui bisi kadai da leirubagi ai khoina leiribisi kadai dano haina mama da hangje matam asida mutant scientist Dr. Hank McCoy Monica na leiriba ka asida sanglatuna Maria ga wari sanaba matamda Monica na mahak na hojik leiribasi parallel world amadani haibisi khangle aduga mahaki mamang da leplibasi su mahaki apopi mama Maria nate parallel universe ta leiba mahaki mama Maria gi alternate version amani haibisi khangle mato usumna fazarba film asi matang asida loishille ngasigi video asi kamdobagi haibada comment section da thambiramu aina haibada shoi kiba lan kiba si thaba yawrabusu mayam da ngakpi nabagi damak nolukjari mityeng tabire bapam namakpu amuka hanna khurumjari